ꯉꯁꯤ ꯁꯃꯨꯅ ꯄꯨꯔꯛꯑꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯒꯤ ꯑꯦꯜ ꯄꯤꯗ ꯆꯪꯕꯤꯔꯛꯑꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯇꯧꯕꯤꯔꯝꯃꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯊꯥꯁꯨ ꯐꯖꯅ ꯊꯣꯛꯑꯦ ꯉꯁꯤꯗꯤ ꯊꯥꯁꯦ ꯐꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯁꯦ ꯐꯖꯗ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯀꯣ ꯖꯤꯑꯣ ꯐꯥꯏꯕꯔꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯣꯝꯇ ꯃꯀꯣꯛ ꯁꯥꯔꯦ ꯃꯥꯁꯨ ꯌꯦꯡꯒꯦ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯃꯥꯡꯒꯣꯟꯗ ꯆꯪꯒꯦ ꯇꯥꯡꯒꯣꯜ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯅꯔꯃꯗꯥ ꯇꯥꯗꯣꯒꯤ ꯃꯈꯨꯠꯇꯒꯤꯗꯣ ꯅꯦꯠ ꯑꯗꯨꯅꯤ ꯅꯦꯠ ꯆꯞꯄꯦ ꯅꯝꯕꯗ ꯑꯗꯨꯅꯤ ꯅꯦꯠ ꯆꯞꯄꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯃꯗꯥ ꯎꯔꯕ ꯑꯩꯒꯤ ꯄꯥꯁꯣꯟꯂꯩꯁꯦ ꯅꯃꯗꯥ ꯌꯦꯡꯉꯨꯅꯦ ꯇꯥꯡꯒꯣꯜꯅ ꯊꯥꯕꯅꯤꯁꯦ ꯄꯥꯁꯣꯟꯂꯩ ꯎꯔꯕ ꯅꯃꯗꯥ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕ ꯊꯣꯛꯈ꯭ꯔꯕꯣ ꯁꯤ ꯌꯦꯡꯉꯨ ꯇꯥꯡꯒꯣꯜꯅ ꯊꯥꯕꯅꯤꯁꯦ ꯄꯥꯁꯣꯟꯂꯩꯁꯦ ꯁꯥꯅ ꯐꯗ꯭ꯔꯥ ꯃꯆꯨꯁꯦ ꯐꯖꯕꯅꯤꯀꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯅ ꯊꯥꯕꯅꯤ ꯑꯗꯩꯗꯤ ꯀꯨꯟꯗꯣ ꯂꯩꯔꯦ ꯅꯔꯃꯗꯥ ꯆꯠꯈ꯭ꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯒꯤ ꯎ ꯋꯥ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯌꯦꯡꯍꯟ ꯇꯥꯃꯣꯒꯤ ꯎꯄꯟ ꯋꯥꯄꯟꯁꯤ ꯑꯝꯇꯪ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯁꯤꯅ ꯅꯨꯡꯉꯥꯏ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯅꯦꯠ ꯕꯕꯥꯀꯤ ꯖꯣꯏ ꯅꯔꯃꯗꯥ ꯑꯩꯒꯤ ꯎꯄꯟ ꯋꯥꯄꯟꯁꯤ ꯑꯝꯇꯪ ꯌꯦꯡꯒꯦꯔ ꯍꯥꯏꯕ ꯑꯩ ꯉꯁꯥꯏꯗꯩ ꯀꯧꯔꯤ ꯇꯧꯕꯅꯦ ꯑꯩꯒꯤ ꯎ ꯋꯥꯁꯤ ꯑꯝꯇꯪ ꯌꯦꯡꯒꯦꯔꯥ ꯑꯩ ꯌꯨꯝꯊꯛꯀꯤ ꯇꯥꯃꯣ ꯅꯨꯡꯗꯥꯡꯁꯤꯒ ꯅꯝꯕꯅꯤꯅ ꯎꯔꯣꯏ ꯃꯤꯠꯅ ꯃꯤꯠ ꯐꯠꯇꯕꯅꯦ ꯍꯅꯨꯕꯤ ꯐꯥꯔꯦ ꯆꯨꯁꯃꯥ
ꯌꯥꯎꯔꯒꯇ ꯎꯔꯦ ꯅꯍꯥꯟꯗꯤ ꯆꯁꯃꯥ ꯌꯥꯎꯗꯕꯤꯗ ꯃꯤꯠ ꯑꯗꯨꯝ ꯐꯩꯗ ꯅꯍꯥꯟꯗꯤ ꯆꯁꯃꯥ ꯌꯥꯎꯗꯕꯗ ꯃꯤꯠꯇꯣ ꯌꯥꯝ ꯂꯪꯉꯦꯕ ꯃꯤꯠꯇꯣꯁꯨ ꯌꯥꯝ ꯁꯦꯡꯉꯤ ꯅꯣꯌꯣꯟꯗꯣ ꯉꯥ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯉꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯥ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯉꯤ ꯑꯗꯣ ꯃꯪꯒꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯤꯒꯦ ꯑꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯅꯤꯗ ꯌꯣꯠꯄ ꯌꯥꯗ꯭ꯔꯦ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯅꯔꯃꯗꯥ ꯑꯩꯒꯤ ꯂꯩꯗꯣ ꯐꯖꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯕ ꯂꯩꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯇꯥꯔꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯇꯥꯗꯕ ꯁꯣꯃꯥꯟ ꯅꯔꯃꯗꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯑꯩ ꯎꯔꯤꯡꯁꯦ ꯐꯗꯤ ꯐꯔꯦ ꯃꯌꯥꯝ ꯅꯪ ꯁꯥꯇꯣꯄꯗ ꯅꯔꯃꯗꯥꯒꯤ ꯏꯇꯩꯃ ꯎꯅꯕ ꯏꯀꯥꯏꯗꯗꯅ ꯑꯩ ꯎꯔꯤꯡꯁꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯔꯝꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯗꯣ ꯇꯟꯅ ꯁꯦꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯍꯟꯗꯛ ꯗꯣꯕꯣꯟ ꯆꯤꯡꯈꯣꯡ ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔ ꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯍꯨꯝ ꯐꯥꯕ ꯀꯣ ꯑꯗꯨ ꯃꯣꯏ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯌꯧꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯀꯁꯥꯔꯂꯝꯗꯝ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯀꯁꯥꯔꯂꯝꯗꯝꯗ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯆꯤꯡꯅ ꯂꯩꯕꯤꯌꯨ ꯆꯠꯄ ꯈꯣꯠꯄ ꯌꯦꯡꯕꯤꯌꯨ ꯕꯣꯕꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯖꯨꯅ ꯆꯤꯡꯉꯕ ꯕꯥꯃꯔꯥꯝꯄꯨꯔꯅ ꯆꯤꯡꯉꯕ ꯕꯣꯟꯀꯦꯔꯥꯕꯨ ꯆꯤꯡꯉꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯁꯥꯔ ꯄꯨꯂꯤꯁ ꯀꯣ ꯑꯩꯈꯣꯏ ꯑꯦꯁ ꯄꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯔꯤ ꯈꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯟꯁꯦ ꯅꯣꯡ ꯆꯥꯗꯕꯅꯤ ꯅꯣꯡꯒ ꯅꯠꯇꯦ ꯅꯦꯠꯁꯦ ꯀꯨꯀꯤ ꯂꯥꯛꯑꯦ ꯐꯈ꯭ꯔꯦ ꯙꯨꯞꯅ ꯇꯛꯈꯥꯏꯔꯒ ꯅꯩꯔꯦꯗꯣ ꯑꯗꯒꯤ ꯌꯥꯏꯔꯣꯡ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤ ꯈꯨꯟꯁꯦ ꯃꯑꯣꯡ ꯆꯥꯗꯕꯅꯤ ꯅꯪ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯈꯨꯟꯁꯦ ꯅꯪ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯈꯨꯟꯁꯦ
ꯅꯣꯡꯒ ꯅꯠꯇꯦ ꯅꯦꯠꯁꯦ ꯀꯨꯀꯤ ꯂꯥꯛꯑꯦ. ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯔꯦꯕꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯇꯥꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯕꯅ ꯏꯆꯦꯝꯍꯟꯒ ꯑꯩꯒ ꯁꯨꯝ ꯁꯣꯟꯅ ꯂꯩꯔꯦ ꯑꯁꯦꯡꯕ. ꯑꯣ ꯆꯨꯝꯃꯤ ꯑꯩꯁꯨ ꯍꯥꯏꯍꯧꯕꯅꯤ ꯑꯗ ꯑꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ. ꯑꯩꯗꯤ ꯆꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯋꯥꯔꯤꯗ ꯃꯨꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯃꯤꯠꯇꯨꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯥꯔꯦꯟꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯍꯧꯗ꯭ꯔꯦ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯁꯨꯝ ꯆꯠꯈꯤꯗꯅ ꯑꯩꯈꯣꯏ ꯍꯥꯏꯍꯧꯗ꯭ꯔꯦ. ꯂꯩ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ. ꯉꯥꯒ ꯎꯁꯣꯏꯒ ꯏꯔꯣꯝꯕ ꯕꯣꯔꯥ ꯋꯥꯎ. ꯎꯔꯤꯡ ꯄꯨꯝꯕꯗꯣ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨꯗꯣ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤ. ꯀꯩ ꯍꯥꯏꯕ ꯅꯨꯡꯗ ꯆꯪꯗꯅꯕꯒꯤ ꯅꯨꯡꯗ ꯆꯪꯕꯁꯦ ꯐꯠꯇꯦꯗꯅ ꯅꯣꯡ ꯑꯅꯥꯕ ꯑꯣꯏꯕꯟꯕꯒꯤ ꯑꯅꯨꯋꯥꯗꯗꯤ ꯅꯣꯡ ꯆꯨꯔꯦ. ꯑꯅꯋꯥꯗꯗꯤ ꯅꯣꯡ ꯆꯨꯔꯦ. ꯅꯪ ꯀꯃꯥꯏꯅ ꯄꯥꯎ ꯂꯧꯔꯤꯕ? ꯉꯥ ꯐꯥꯕꯅꯤꯅ ꯉꯥ ꯃꯆꯥ ꯆꯥꯏ. ꯅꯣꯏꯔꯣꯝꯗ ꯂꯩꯗꯣ ꯖꯨꯀꯨꯗꯒꯤ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯐꯥꯔꯤ ꯐꯖꯔꯤꯅꯦ. ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯅꯕꯨꯡꯅ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯄꯨꯔꯛꯑ ꯊꯥꯕꯅꯤꯅꯦ ꯏꯕꯦꯝꯃ. ꯍꯧꯖꯤꯛꯄꯨ ꯃꯥꯏꯔꯦꯟ ꯃꯔꯨ ꯀꯗꯥꯏ ꯂꯧꯗꯣꯏꯅꯣ ꯅꯪꯕꯣ? ꯉꯝꯃꯗ ꯂꯩꯗꯣ ꯖꯨꯀꯨꯗꯒꯤ ꯄꯨꯔꯛꯄꯅꯤꯗꯨꯅ ꯐꯖꯔꯤꯅꯦ ꯇꯥꯗꯣ. ꯍꯥꯏ ꯎꯗ꯭ꯔꯣ? ꯍꯥꯏꯗꯣ ꯎꯗ꯭ꯔꯣ? ꯍꯣꯏ ꯍꯥꯏ ꯎꯏꯌꯦ. ꯑꯗꯣ ꯑꯩꯁꯨ ꯆꯥꯗꯤ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯑꯗꯣ ꯍꯥꯏꯒꯦ ꯇꯧꯕ ꯑꯩꯁꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯩꯅꯦ ꯅꯪꯅꯦ ꯏꯆꯦꯃꯟꯅꯦ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ. ꯑꯩꯗꯤ ꯆꯥꯒ ꯀ꯭ꯋꯥꯒ ꯐꯪꯉꯗꯤ ꯌꯥꯔꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯁꯣꯏꯅ ꯊꯛꯀꯅꯤ. ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯔꯛꯄꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯣ ꯃꯥꯏ ꯒꯣꯗ ꯏꯇꯩꯃ ꯄꯥꯔꯤ ꯂꯩ. ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ ꯅꯣꯡ ꯅꯄ ꯈꯣꯏꯔꯝꯖꯔꯤ. ꯏꯇꯩꯃ ꯉꯁꯤꯁꯦ ꯁꯨꯝ ꯄꯥꯡ ꯁꯥꯟꯅꯕ ꯉꯥ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯦ. ꯏꯇꯩꯃ ꯏꯇꯩꯃꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯇꯥꯗꯣ ꯑꯩꯁꯨ ꯆꯥ ꯌꯥꯝ ꯄꯥꯝꯃꯤ ꯕꯣ. ꯆꯥꯗꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ. ꯍꯣꯏꯗ ꯆꯥꯕꯨꯗꯤ ꯅꯣꯡꯃ ꯁꯨꯝ ꯊꯛꯀꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯐꯝꯃꯤꯟꯅꯔꯒ ꯃꯤꯀꯨꯞꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯃꯥꯏꯔꯦꯟ ꯃꯔꯨꯗꯣ ꯄꯂꯥꯔꯕꯣꯟ ꯅꯠꯇ꯭ꯔꯒ ꯖꯩꯐꯨꯗ ꯐꯪꯕꯅꯤ ꯀꯀꯥ. ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯕꯒꯦ? ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯈꯨꯂꯣꯛꯄꯥꯎꯗ ꯍꯟꯕꯤꯔꯛꯑꯦ. ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯏꯇꯩꯃꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯆꯠꯂꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯎꯕ ꯐꯪꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯆꯥꯏ. ꯀꯩꯕ ꯁꯧꯒ꯭ꯔꯤ ꯑꯃ ꯋꯥꯎ. ꯁꯧꯒ꯭ꯔꯤꯒꯁꯦ ꯐꯖꯅ ꯆꯥꯕ ꯐꯪꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯊꯥꯐꯝꯁꯨ ꯂꯩꯇꯕꯅꯤꯅ. ꯑꯗꯨꯅꯤ ꯏꯇꯩꯃ ꯁꯨꯝ ꯇꯧꯁꯜꯂꯛꯇꯅ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯄꯥꯎ ꯇꯥꯔꯝꯅꯤ ꯀꯁꯥꯔꯗꯁꯨ ꯀꯨꯀꯨꯒꯤ ꯃꯇꯥꯡꯗ. ꯅꯨꯡꯁꯥ ꯃꯩꯁꯥꯗ ꯄꯥꯅꯤꯄꯨꯔꯤ ꯆꯥꯅ ꯍꯧꯋꯤ. ꯀꯥꯏꯗ? ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯑꯦ. ꯋꯥꯎ ꯋꯦꯜꯀꯝ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ. ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯆꯥꯅꯍꯧꯔꯤ. ꯀꯥꯏꯗꯅꯣ ꯔꯦꯕꯤꯇꯥ? ꯀꯀꯥ ꯑꯩꯗꯤ ꯃꯇꯝ ꯁꯥꯡꯉꯦꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯅ ꯀꯧꯕ ꯅꯪꯅ ꯂꯥꯛꯇꯕꯒꯤ ꯋꯥꯔꯤꯅꯤ. ꯀꯁꯥꯔꯔꯣꯝꯗ ꯆꯪꯉꯛꯄ ꯇꯦꯔꯣꯔꯤꯁꯇꯤ ꯂꯣꯒ ꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯐꯩ. ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯒꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯒꯦ ꯈꯟꯕꯅꯤ.
ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯗ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯁꯦꯝꯕꯁꯦ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯦ, ꯑꯗꯨꯅ ꯑꯩ ꯁꯦꯝꯖꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯏꯔꯣꯝꯕ ꯆꯥꯏꯌꯦ, ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯆꯨꯝꯊꯣꯡ ꯌꯥꯎꯗ꯭ꯔꯕ ꯉꯁꯤꯁꯤꯕꯣ꯫ ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ꯫ ꯑꯩ ꯁꯦꯝꯖꯗ꯭ꯔꯦ, ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗꯤ ꯈꯔ ꯇꯥꯊꯤꯕꯅꯤꯅ꯫ ꯔꯦꯕꯤꯇꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯃꯥꯛꯇꯤ ꯉꯥ ꯊꯣꯡ ꯆꯥꯕꯅꯤ ꯅꯔꯃꯗꯥ꯫ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯔꯦꯕꯤꯇꯥꯁꯦ ꯃꯥꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯕꯅꯤ, ꯃꯣꯏ ꯇꯨꯔꯦꯟꯗꯩ ꯐꯥꯕꯅꯦꯕ ꯏꯟ ꯆꯤꯡꯅ ꯆꯤꯡꯅꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯦꯁ ꯄꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯩ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅ ꯂꯩ꯫ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯗꯤ ꯑꯥꯏ ꯖꯤ ꯑꯦ ꯑꯥꯏ ꯖꯤꯅ ꯍꯥꯏꯈ꯭ꯔꯦ, ꯃꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯁꯥꯝꯅꯤ ꯍꯥꯏꯗꯅ꯫ ꯇꯥꯗꯣ ꯃꯪꯒꯣꯜ ꯄꯥꯅꯤ ꯄꯨꯔꯤ ꯆꯥꯕ꯭ꯔꯣ? ꯅꯔꯃꯗꯥ ꯄꯥꯝꯗꯤ ꯄꯥꯝꯃꯤ, ꯑꯗꯨ ꯏꯁꯩ ꯁꯛꯄꯅꯤꯅ ꯊꯣꯏꯗꯣꯛꯅ ꯍꯩꯗꯤ ꯆꯥꯗ꯭ꯔꯦ ꯅꯔꯃꯗꯥ꯫ ꯄꯥꯝꯗꯤ ꯄꯥꯝꯃꯤꯀꯣ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯆꯥꯕꯁꯦ ꯋꯥꯠꯂꯦ, ꯆꯥꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯤꯟꯕꯗꯣꯀꯣ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗ꯭ꯔꯣ ꯕꯨꯕꯣꯟ ꯆꯤꯡ ꯀꯨꯀꯤ ꯂꯩ ꯍꯥꯏꯅ꯫ ꯍꯣꯏ, ꯑꯍꯥꯟꯕꯗꯨꯗꯤ ꯑꯍꯥꯟꯕꯅꯤ, ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯅꯤꯅꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯩꯔꯤꯕ ꯀꯁꯥꯔꯒꯤ ꯁꯤꯜꯆꯔ ꯄꯨꯔꯤꯕ ꯑꯦꯁ ꯄꯤ ꯃꯍꯟꯇꯁꯦ ꯌꯥꯝꯅ ꯄꯨꯔꯥ ꯁꯨꯄꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯇꯤꯛ ꯆꯥꯕ ꯑꯦꯁ ꯄꯤꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯁ ꯄꯤꯅꯤ꯫ ꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯂꯩ ꯑꯩꯈꯣꯏ ꯀꯁꯥꯔ ꯏꯇꯩꯃ, ꯍꯥꯏꯗꯤ ꯃꯐꯝ ꯃꯐꯝꯗ ꯕꯣꯔꯥꯛꯇ ꯍꯧꯖꯤꯛꯁꯨ ꯄꯨꯂꯤꯁ, ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯀꯣ ꯆꯦꯛ ꯇꯧꯕ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯅꯍꯥꯟ ꯀꯁꯥꯔ ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔ ꯃꯅꯥꯛꯇ ꯃꯣꯏ ꯑꯣꯇꯣꯗ ꯐꯥꯕꯁꯨ ꯑꯩꯈꯣꯏꯅ ꯉꯥꯏꯇꯅ ꯆꯠꯄ ꯃꯐꯝꯅꯤ, ꯏꯁꯩ ꯅꯨꯡꯉꯥꯏ ꯆꯠꯄ ꯃꯐꯝꯅꯤ ꯀꯣ꯫ ꯃꯣꯏ ꯃꯇꯤꯛ ꯆꯥꯕ ꯃꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯗꯤ ꯑꯥꯏ ꯖꯤ ꯑꯦ ꯑꯥꯏ ꯖꯤꯅꯗꯤ ꯍꯥꯏꯈ꯭ꯔꯦ, ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯁꯥꯝꯅꯤ ꯍꯥꯏꯗꯅꯀꯣ꯫ ꯃꯣꯏ ꯖꯤꯔꯤꯒ ꯀꯁꯥꯔꯒ ꯖꯤꯔꯤ ꯕꯣꯔꯗꯔ ꯂꯩꯗꯅꯀꯣ, ꯆꯦꯛ ꯄꯣꯁ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯗꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯃꯁꯨ ꯁꯦꯝꯅꯤꯡꯗꯕ ꯀꯣ, ꯃꯅꯤꯄꯨꯔ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯄꯨꯡꯁꯦꯝ ꯁꯦꯝꯕ ꯌꯥꯕ, ꯑꯩꯈꯣꯏꯅ ꯀꯁꯥꯔꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯦꯝꯕꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯆꯨꯝꯃꯤ ꯇꯥꯗꯣ, ꯁꯦꯝꯗꯕꯅ ꯐꯩ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯃꯥꯅꯤ꯫ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ, ꯑꯃꯨꯛ ꯍꯥꯏꯅ ꯀꯥꯟꯅꯗꯦ, ꯄꯨꯡꯇꯧ ꯇꯧꯔꯨꯕ ꯌꯥꯗꯦ, ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯁꯨ ꯂꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁꯨꯛ ꯋꯥꯅ ꯃꯅꯤꯄꯨꯔꯗ ꯃꯇꯦꯡ ꯇꯧꯔꯤꯕꯁꯤꯁꯨ ꯅꯍꯥꯟꯋꯥꯏ ꯃꯦꯗꯤꯌꯥꯗꯒ ꯐꯣꯡꯗꯣꯛꯈꯤꯗꯨꯅꯤ, ꯀꯁꯥꯔ ꯃꯅꯨꯡ, ꯀꯁꯥꯔ ꯃꯩꯇꯩ ꯃꯆꯥ ꯀꯥꯏꯅ ꯃꯗꯨꯒꯤ ꯀꯌꯥ ꯑꯃ ꯇꯧꯅꯈꯤꯗꯨꯇꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯁꯥꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯎꯗꯦ꯫ ꯑꯗꯣ ꯑꯩꯁꯨ ꯁꯦꯝꯒꯦ ꯈꯜꯂꯝꯕꯅꯤ, ꯁꯦꯝꯅꯤꯡꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯤꯌꯥꯔ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯃꯃꯤꯡ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯃꯥ ꯃꯃꯤꯡꯗꯣ, ꯑꯩ ꯂꯣꯏꯅ ꯃꯣꯕꯥꯏꯜꯗ ꯑꯩꯅ ꯁꯦꯞ ꯇꯧ ꯊꯝꯃꯤ, ꯂꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧ ꯊꯝꯍꯧꯔꯤ, ꯍꯧꯖꯤꯛꯁꯨ ꯂꯩ꯫ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯌꯥꯝ ꯆꯨꯝꯊꯣꯛꯈ꯭ꯔꯦ, ꯃꯥ ꯃꯁꯥꯅ ꯁꯦꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯑꯩ ꯋꯥꯍꯩꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯆꯠꯄꯗꯣ ꯀꯌꯥ ꯑꯃꯅ ꯀꯁꯥꯔꯅ ꯇꯧꯕ ꯃꯇꯦꯡꯁꯨ ꯃꯣꯏ ꯊꯧꯑꯣꯏꯗꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯑꯩꯈꯣই ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯃꯇꯤꯛ ꯂꯩꯇꯦ ꯀꯨꯀꯤꯒꯤ꯫ ꯃꯥꯅꯤ ꯏꯇꯩꯃ꯫ ꯑꯗꯨꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯆꯠꯊꯈꯔꯦ, ꯃꯇꯨꯡꯗꯁꯨ ꯆꯠꯊꯈꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯤ ꯑꯥꯏ ꯖꯤꯅ ꯍꯥꯏꯈꯤ꯫ ꯁꯤꯜꯆꯔ ꯑꯦꯁ ꯄꯤ ꯃꯍꯟꯇ ꯁꯥꯕꯅꯁꯨ ꯌꯥꯝ ꯐꯖꯅ ꯋꯥꯈꯩ ꯁꯦꯡꯅ ꯃꯦꯗꯤꯌꯥꯗ ꯅ꯭ꯌꯨꯁꯇ ꯍꯥꯏꯈꯤ, ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁꯇꯁꯨ꯫ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯑꯦꯁ ꯄꯤ ꯃꯍꯟꯇ ꯁꯥꯕꯇꯤ ꯑꯦꯛꯗꯝ ꯁꯨꯄꯔꯅꯤ, ꯑꯦꯁ ꯄꯤꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯕꯨ ꯔꯤꯇꯥꯌꯔ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯁ ꯄꯤ ꯃꯍꯟꯇ ꯁꯥꯕꯁꯦ ꯌꯥꯝ ꯐꯩ꯫
ꯍꯧꯖꯤꯛꯁꯨ ꯃꯥ ꯑꯦꯅꯤ ꯃꯇꯝꯗ ꯁꯤꯜꯆꯔꯗꯒꯤ ꯅꯧꯈꯠꯂꯛꯈꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛ ꯆꯠꯄ ꯂꯦꯞꯇꯦ ꯌꯥꯏꯒꯤ ꯁꯥꯞ ꯑꯩꯈꯣꯏ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯏꯁꯩ ꯆꯠꯄꯅꯦ ꯑꯦꯁ ꯄꯤ ꯁꯥꯞꯅ ꯆꯠꯄ ꯎꯅꯩ ꯂꯛꯈꯤꯄꯨꯔ ꯔꯥꯎꯟ ꯆꯠꯄ ꯂꯦꯞꯇꯦ ꯃꯍꯟꯇ ꯁꯥꯞꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩ ꯏꯇꯩꯃ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯦꯟꯗꯕꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯤꯡꯁꯤꯅ ꯁꯤꯁꯨ ꯀꯌꯥꯁꯤꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯑꯝꯇ ꯍꯥꯏꯗꯕ ꯀꯁꯥ ꯃꯥꯅꯨ ꯀꯥꯏꯅ ꯃꯥꯅ ꯌꯥꯝ ꯀꯩꯀꯩ ꯇꯧꯏ ꯇꯟꯅꯒ ꯉꯥꯡꯉꯨꯗ꯭ꯔꯦꯗ ꯑꯩ ꯇꯟꯅ ꯑꯁꯨꯝꯕꯒꯤ ꯕ꯭ꯂꯣꯛꯀ ꯁꯦꯝꯕ ꯇꯜꯂꯦꯅ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯁꯪꯁꯨ ꯁꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯆꯠꯄꯅꯤꯅ ꯂꯥꯁꯇ ꯃꯍꯥꯛ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤ ꯑꯗꯨꯃꯛꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯗꯣ ꯑꯣꯏꯅ ꯉꯥꯡꯈꯤ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯅ ꯊꯝꯍꯧꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯇꯥꯗ ꯃꯪꯒꯣꯟ ꯏꯆꯦꯝꯍꯟꯒ ꯑꯩꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗꯣꯒꯤ ꯔꯤꯂꯤꯁ ꯁꯦꯝꯒꯦ ꯍꯥꯏꯅ ꯏꯁꯩ ꯁꯦꯠꯇꯤꯡ ꯇꯧꯅ ꯊꯝꯃꯤ ꯃꯤ ꯂꯥꯛꯇꯕ ꯃꯩ ꯂꯥꯛꯇꯕ ꯑꯗꯨꯒ ꯁꯦꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯁ ꯑꯩ ꯃꯁꯨꯅꯦ ꯅꯃꯗ ꯑꯩ ꯉꯥ ꯃꯆꯥ ꯆꯥꯏꯌꯦ ꯅꯝꯕꯗ ꯑꯩ ꯃꯁꯨ ꯈꯜꯂꯝꯃꯤꯕ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯀꯩꯅꯣ ꯁꯦꯝꯒꯗ ꯁꯦꯝꯃꯁꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗ ꯑꯗꯨꯝ ꯁꯥꯈꯤꯗꯅ ꯅꯨꯃꯤꯠꯇꯨ ꯑꯣꯜꯂꯥꯡꯉꯦ ꯁꯥꯁꯨ ꯁꯥꯔꯦꯗꯀꯣ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯅꯥꯇꯣꯟꯅ ꯊꯣꯡꯉꯤꯕ ꯎꯔꯤꯡꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯀꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯊꯛꯅꯤꯡꯉꯝꯃꯗꯤ ꯆꯥ ꯁꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣꯗ ꯅꯪꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄꯁꯤꯗꯣ ꯅꯪ ꯆꯥꯗꯣ ꯌꯥꯝ ꯃꯆꯨ ꯐꯖꯕ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯗꯣ ꯌꯥꯝ ꯊꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯏꯆꯤꯟꯃꯟꯒ ꯅꯪꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯁꯨꯝ ꯑꯩꯁꯨ ꯍꯥꯏꯕ ꯊꯣꯛꯈꯤꯗ꯭ꯔꯦꯕ ꯆꯤꯟꯗꯒꯤꯅꯦ ꯍꯥꯏꯒꯦꯗꯤ ꯈꯜꯂꯝꯕꯀꯣ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯁꯨꯝ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯪꯅ ꯍꯦꯛ ꯊꯥꯡꯉꯛꯄ ꯆꯥ ꯃꯆꯨ ꯐꯖꯕꯗꯣ ꯊꯛꯁꯤꯗꯅ ꯍꯥꯏ ꯀꯥꯏꯅ ꯇꯧꯕ ꯑꯗꯣ ꯍꯥꯏꯍꯧꯗ꯭ꯔꯦꯁꯨ ꯍꯣꯏꯗ ꯅꯥ ꯌꯦꯛꯇꯒ ꯃꯊꯪ ꯎꯅꯕꯗ ꯁꯨꯝ ꯊꯛꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯎꯅꯤ ꯔꯦꯕꯤꯇꯥ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯕ ꯔꯥꯔꯤꯗꯣ ꯀꯩ ꯍꯥꯏꯕ ꯍꯔꯤꯁꯣꯔ ꯏꯅꯥꯒꯤ ꯃꯃꯥꯗꯨꯔꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯋꯥꯔꯤ ꯀꯅꯥꯗ ꯍꯥꯏꯅꯣ ꯑꯩ ꯅꯦꯠꯁꯦ ꯈꯤꯇꯪ ꯌꯥꯔꯛꯑꯦ ꯃꯤꯅꯤ ꯆꯪꯉꯨꯅꯦ ꯊꯣꯏ ꯆꯤꯈꯥꯏ ꯁꯤ ꯇꯥꯔꯦ ꯅꯪ ꯉꯧꯕꯤ ꯅꯣꯡ ꯈꯔ ꯈꯦꯝꯕꯗꯨꯅ ꯈꯔ ꯏꯪꯉꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯆꯥ ꯐꯖꯅ ꯂꯣꯟꯒꯦ ꯍꯣꯏꯗ ꯅꯥ ꯌꯦꯛꯇꯕꯀꯣ ꯅꯥ ꯌꯦꯛꯇꯕ ꯑꯗꯨꯗ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ ꯅꯥꯕꯨ ꯅꯥ ꯌꯦꯛꯇ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯃꯤꯟꯅꯅꯤ ꯊꯛꯃꯤꯟꯅꯅꯤ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯥꯗꯕ ꯌꯦꯛꯇꯕꯗꯨꯗ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨꯀꯣ ꯑꯦꯁ ꯄꯤ ꯑꯣꯖꯥ ꯅꯨꯕꯤꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯆꯥꯎꯊꯣꯛꯄꯒ ꯂꯩꯇꯦ ꯑꯦꯁ ꯄꯤ ꯑꯣꯖꯥ ꯃꯨꯕꯤꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯔꯣ ꯏꯇꯩꯃꯅ ꯍꯥꯏꯁꯦ ꯑꯦꯁ ꯄꯤ ꯑꯣꯖꯥ ꯃꯨꯕꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯏꯇꯩꯃꯅ ꯍꯥꯏꯁꯦ ꯑꯣ ꯔꯥꯅꯤꯗꯣ ꯍꯥꯏꯕꯅꯤ ꯁꯣꯏꯔꯦ ꯑꯣ
ꯖꯤꯔꯤꯒꯤꯅꯤ ꯑꯣ ꯖꯤꯔꯤꯒꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯎꯖꯔꯨꯗꯦ ꯃꯥꯅ ꯖꯤꯔꯤꯒꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠꯀꯤꯅꯤꯅꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯈꯤꯗꯨꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯔꯤꯕ ꯑꯦꯁ ꯄꯤ ꯃꯍꯟꯇꯥ ꯍꯥꯏꯕꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯐꯩ ꯖꯤꯔꯤꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯖꯤꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯑꯦꯁ ꯄꯤ ꯑꯣ ꯁꯤ ꯗꯤ ꯑꯥꯏ ꯖꯤ ꯑꯦ ꯑꯥꯏ ꯖꯤ ꯐꯅ ꯀꯩꯗꯧꯅꯤ ꯅꯨꯃꯤꯠꯀꯤ ꯏꯔꯥꯡ ꯊꯧꯕ ꯂꯦꯞꯇꯦ ꯅꯍꯥꯟꯗꯁꯨ ꯅꯣꯡꯃꯩ ꯒꯨꯂꯤ ꯀꯥꯞꯁꯤꯜꯂꯤ ꯅꯍꯥꯟ ꯃꯊꯪꯗꯁꯨ ꯃꯩ ꯊꯥꯖꯤꯜꯂꯤ ꯀꯗꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯕ ꯀꯗꯥꯏꯗ ꯃꯣꯏ ꯀꯩꯗꯧ ꯉꯥꯛ ꯁꯦꯜꯂꯤꯕ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦ ꯖꯤꯔꯤꯗꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯇꯕ ꯀꯤꯅ ꯀꯩꯅ ꯖꯤꯔꯤꯗ ꯂꯩꯕ ꯃꯥꯀꯨꯂꯦꯟ ꯀꯌꯥ ꯂꯩꯕ ꯃꯐꯝꯒꯁꯦ ꯌꯥꯝ ꯗꯦꯟꯖꯔꯅꯦꯕꯀꯣ ꯀꯁꯥꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯁꯨꯃꯥꯏꯅ ꯖꯤꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯨ ꯑꯝꯇ ꯑꯗꯨꯝ ꯇꯧꯗꯅ ꯑꯗꯨꯝ ꯒꯨꯗ ꯍꯥꯏꯒꯦꯕ ꯇꯧꯔꯕ ꯉꯁꯤꯐꯥꯎ ꯐꯥꯔ ꯊꯥꯗꯣꯛꯄꯅ ꯑꯅꯝꯕ ꯑꯃꯇ ꯖꯤꯔꯤꯗ ꯀꯌꯥꯔꯛ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯌꯥꯔꯛ ꯒꯨꯂꯤ ꯀꯥꯞꯁꯤꯟꯈꯔꯦ ꯀꯥꯞꯁꯟꯕ ꯂꯣꯏꯔꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯆꯦꯟꯁꯤꯜꯂꯅꯤ ꯁꯤ ꯑꯥꯔ ꯄꯤ ꯈꯔ ꯄꯨꯅ ꯆꯪꯉꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯏꯇꯩꯃ ꯃꯅꯨꯡꯗ ꯋꯥꯔꯤ ꯂꯩꯕꯗꯨꯅꯕꯨ ꯆꯍꯤꯁꯦ ꯌꯥꯝꯊꯔꯛꯏꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯄꯨꯂꯤꯁ ꯗꯤ ꯑꯥꯏ ꯖꯤ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯅ ꯏꯇꯩꯃꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏ ꯀꯁꯥꯔ ꯄꯥꯎꯗꯝꯗꯥꯏꯃꯡꯗ ꯑꯦꯅꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕ ꯆꯠꯂꯕ ꯂꯣꯏꯔꯒ ꯐꯤꯅꯤꯁ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯏ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯍꯥꯞꯂꯣꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯁꯤꯗꯤ ꯀꯅꯥꯅ ꯆꯦꯛꯁꯤꯟꯒꯅꯤ ꯏꯇꯩꯃ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯣꯔꯗꯔꯁꯤꯡꯅ ꯂꯩꯔꯤꯕ ꯐꯣꯔꯁꯅ ꯆꯦꯛꯁꯤꯟꯒꯗꯧꯅꯤ ꯂꯩꯉꯥꯛ ꯂꯩꯕꯅ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯜꯂꯛꯀꯤ ꯉꯥꯏꯍꯥꯛ ꯁꯦꯜꯂꯤꯁꯤꯇꯅꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯃꯍꯥꯚꯥꯔꯣꯠ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠ ꯀꯥꯏꯅꯁꯦ ꯃꯍꯥꯚꯥꯔꯠꯀ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯍꯥꯚꯥꯔꯠꯀꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯒꯤ ꯁꯤꯜꯂꯤꯕ ꯍꯥꯏꯗꯤ ꯃꯍꯥꯚꯥꯔꯠ ꯂꯦꯡꯉꯛꯏꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯗꯩꯗꯤ ꯂꯥꯂꯣꯡ ꯁꯤꯜꯂꯤꯕꯗꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯇꯩꯃꯀꯣ ꯂꯥꯟ ꯂꯣꯏꯔꯛꯄꯗ ꯑꯩꯗꯤ ꯃꯊꯛ ꯀꯥꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯃꯊꯛ ꯀꯥꯅꯤꯡꯉꯕꯣ ꯀꯀꯥ ꯁꯣꯟꯗꯣꯛꯄꯤꯔꯒꯦ ꯏꯅꯥꯎꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯐꯝ ꯃꯐꯝ ꯆꯠꯄꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯏꯅꯥꯎꯈꯣꯏꯗꯤ ꯑꯇꯥꯡꯕꯅꯤꯅ ꯀꯗꯥꯏꯗꯩꯅꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯇꯥꯡꯕ ꯃꯤ ꯅꯠꯆꯗꯦ ꯑꯗꯨꯅ ꯁꯨꯝ ꯆꯦꯛꯁꯤꯟꯅ ꯁꯨꯝ ꯆꯠꯆꯩ ꯑꯗꯨꯅ ꯖꯤꯔꯤꯗꯒ ꯆꯠꯆꯗ꯭ꯔꯦ ꯏꯁꯩ ꯁꯛꯄꯒꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯕꯣꯟ ꯀꯥꯏꯗꯣ ꯆꯠꯆꯗ꯭ꯔꯦ ꯏꯁꯩ ꯁꯛꯄ ꯀꯤꯅꯒ ꯆꯠꯆꯗ꯭ꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯆꯠꯂꯁꯨ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯂꯦ
ꯀꯣ ꯏꯇꯣꯝꯗꯒꯅ ꯏꯇꯣꯝ ꯆꯠꯄꯩ ꯆꯠꯆꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯁꯥꯔꯒꯤ ꯂꯩꯔꯤꯕ ꯄꯨꯔꯤꯕ ꯑꯦꯁ ꯄꯤ ꯗꯤ ꯑꯦꯁ ꯄꯤ ꯑꯦꯁ ꯗꯤ ꯑꯣ ꯑꯦꯁ ꯗꯤ ꯄꯤ ꯑꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩ ꯏꯇꯩꯃ ꯀꯣ ꯃꯦꯟ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯛꯈꯤꯄꯨ ꯐꯨꯂꯇꯣꯜ ꯖꯤꯔꯤ ꯒꯦꯠ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤ ꯆꯪꯐꯝ ꯖꯤꯔꯤ ꯒꯦꯠ ꯈꯨꯂꯪꯈꯨꯜ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯑꯦꯁ ꯄꯤ ꯃꯍꯟꯇ ꯁꯥꯍꯕꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯉꯥꯛ ꯁꯦꯜꯂꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯆꯠꯂꯤ ꯍꯥꯟꯅꯗꯤ ꯁꯤ ꯑꯥꯔ ꯄꯤꯒ ꯗ꯭ꯌꯨꯇꯤ ꯊꯥꯗꯕ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯥꯔ ꯄꯤꯒ ꯂꯩ ꯊꯝꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯁꯥꯝꯒꯤ ꯀꯃꯥꯟꯗꯣ ꯑꯣꯏꯅ ꯂꯣꯏꯅ ꯗ꯭ꯌꯨꯇꯤ ꯊꯥꯗꯔꯦ ꯇꯥꯗꯣꯃꯪꯒꯣꯜ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯌꯥꯏꯃꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯖꯤꯔꯤꯒꯤ ꯂꯩꯈꯤꯗꯕ ꯃꯤꯁꯛꯇꯣ ꯃꯣꯏ ꯁꯤꯜꯕꯥꯗꯒꯤ ꯍꯣꯡꯈꯤꯅꯤ ꯍꯥꯏ ꯑꯣ ꯑꯠꯆꯥ 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 ꯅꯍꯥꯟꯁꯨ ꯀꯔꯤ ꯀꯩꯅꯣ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯔꯨꯟꯄ ꯄꯥꯎꯗ ꯍꯣꯏꯗ ꯃꯁꯤꯗꯤ ꯀꯣ ꯌꯨꯇꯨꯕꯇ ꯂꯥꯏꯚꯇ ꯉꯥꯡꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯈꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯗꯤ ꯄꯨꯊꯣꯛꯅꯤꯡꯗ꯭ꯔꯦ ꯀꯁꯥꯔꯒꯤ ꯅꯤꯉꯣꯜ ꯌꯨꯝ ꯄꯥꯟꯈꯤꯕ ꯖꯤꯔꯤꯗ ꯌꯥꯎꯋꯦ ꯖꯤꯔꯤꯗ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯕ ꯊꯧꯅꯥ ꯐꯕꯤꯒꯗꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯄꯨꯂꯤꯁꯅꯒ ꯊꯧꯑꯣꯏꯗꯕ ꯃꯑꯣꯡꯗꯒ ꯉꯥꯡꯕ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯒꯤ ꯆꯦꯔꯣꯜ ꯄꯥꯎ ꯐꯪꯉꯦ ꯑꯗꯣ ꯇꯣꯠꯁꯤꯅꯃꯗ ꯁꯤ ꯋꯥꯐꯝꯁꯦ ꯃꯦꯗꯤꯌꯥꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯗꯅꯀꯣ ꯍꯧꯖꯤꯛꯁꯨ ꯆꯦꯛꯁꯤꯟꯕꯗꯒꯤꯅꯤꯅ ꯅꯍꯥꯟ ꯑꯍꯨꯝꯈꯛ ꯀꯩꯅꯣꯗ ꯑꯍꯨꯝꯈꯛ ꯇꯥꯏꯕꯪꯗ ꯇꯨꯝꯃ ꯊꯥꯈ꯭ꯔꯦꯗꯅ ꯌꯣꯝ ꯂꯩꯄꯥꯛꯇ ꯆꯦꯛꯁꯤꯜꯂꯝꯗꯗꯤ ꯀꯗꯥꯏꯗꯒꯤ ꯆꯠꯄ ꯐꯪꯅꯉꯥꯏꯒꯦ ꯌꯣꯝ ꯂꯩꯄꯥꯛ ꯀꯥꯏꯗ ꯍꯦꯛꯇ ꯆꯠꯄ ꯐꯪꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯌꯣꯝ ꯂꯩꯄꯥꯛ ꯀꯥꯏꯗ ꯆꯠꯄ ꯐꯪ ꯄꯣꯟꯇꯦꯑꯕ ꯆꯠꯆꯒꯦ ꯍꯥꯏꯅ ꯃꯤ ꯀꯞꯆꯔꯐꯥꯎ ꯆꯠꯄ ꯐꯪ ꯄꯣꯟꯇꯦꯑꯕ ꯑꯗꯨꯒ ꯊꯥꯔꯤꯅꯤ ꯌꯦꯡꯉꯨ ꯀꯌꯥ ꯐꯖꯅ ꯊꯥꯕꯤꯔꯦ ꯌꯦꯡꯉꯨ ꯀꯁꯥꯔꯒꯤ ꯑꯩꯈꯣꯏ ꯄꯨꯔꯤꯕ ꯀꯁꯥꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯣꯏꯕꯨ ꯌꯣꯝ ꯂꯩꯄꯥꯛ ꯊꯥꯕꯤꯈ꯭ꯔꯦ ꯀꯌꯥ ꯃꯔꯥꯏꯕꯛ ꯐꯔꯕꯅꯣ ꯃꯣꯏ ꯆꯪꯉꯛꯄꯒ ꯁꯔꯒ ꯂꯝꯕꯤ ꯌꯧꯈ꯭ꯔꯦ ꯌꯣꯝꯒꯤ ꯃꯅꯥꯛꯇ ꯃꯣꯏꯗꯣ ꯃꯔꯥꯏꯕꯛ ꯐꯅ ꯄꯣꯛꯂꯛꯄ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯃꯣꯏ ꯋꯥꯔꯤ ꯇꯣꯛꯑꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯆꯠꯂꯤꯕ ꯌꯣꯝ ꯂꯩꯄꯥꯛꯇꯨ ꯆꯪꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯌꯦ ꯈꯪꯉꯕ ꯁꯪꯗꯨ ꯕꯩꯇꯔꯅ ꯇꯧꯔꯀꯥꯟꯗ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯕꯥꯟꯙꯤꯅ ꯊꯝꯃꯦ ꯈꯪꯉꯕ ꯑꯛꯇꯥ ꯂꯥꯛꯄꯅꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨ ꯂꯦꯞꯅꯩ ꯌꯥꯏ ꯌꯣꯝ ꯂꯩꯄꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯤ ꯑꯁꯤꯕꯁꯦ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯄꯨꯏ ꯌꯥꯏ ꯅꯔꯃꯗꯥ ꯑꯗꯣ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯄꯨ ꯆꯠꯄꯁꯤꯒ ꯌꯣꯝꯅ ꯌꯥꯗꯦ ꯍꯥꯏꯌꯦ ꯄꯨꯁꯜꯂꯛꯈꯤꯅꯨ ꯍꯥꯟꯅꯒꯤ ꯀ꯭ꯌꯨ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯇꯥꯗꯣ ꯃꯉꯣ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯣ ꯑꯗꯣ ꯅꯍꯥꯟꯁꯨ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯕꯨꯕꯣꯟ ꯃꯈꯣꯡꯗ ꯑꯍꯨꯝꯈꯛ ꯊꯥꯈ꯭ꯔꯦꯗꯅ ꯃꯃꯤꯡ ꯎꯁꯜꯂꯒ ꯑꯗꯨꯁꯨ ꯃꯣꯏ ꯃꯔꯥꯏꯕꯛ ꯀꯌꯥꯝ ꯐꯩꯅ ꯌꯦꯡꯉꯨ ꯆꯪꯉꯛꯄꯒ ꯌꯦꯡꯉꯨ ꯌꯣꯝ ꯗꯔꯁꯟ ꯐꯪꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯣꯝ ꯗꯔꯁꯟ ꯐꯪꯕꯗꯨꯁꯨ ꯌꯣꯝꯅ ꯆꯪꯍꯟꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯀ꯭ꯌꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯔꯅꯤ ꯊꯝꯈꯣ ꯍꯥꯏꯗꯅꯅꯦ ꯃꯣꯏ ꯕꯩꯇꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯔꯦ ꯍꯥꯏꯔꯤ ꯇꯣꯔꯕꯥꯟꯒꯤ ꯏꯁꯤꯡ ꯃꯄꯥꯟꯒꯤ ꯁꯟꯗꯥꯒꯤ ꯀꯛꯆꯦꯡ ꯇꯨꯃꯤ ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯃꯔꯛꯇꯨꯒ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯌꯣꯝꯅ ꯍꯥꯏꯌꯦ ꯑꯩ ꯆꯪꯉꯛꯄ ꯃꯣꯏ ꯄꯨꯁꯤꯜꯂꯛꯄ ꯌꯥꯈꯤꯔꯣꯏ ꯍꯥꯟꯅꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄ ꯀ꯭ꯌꯨ ꯂꯦꯞꯅ ꯂꯩꯔꯦ ꯃꯗꯨꯒꯤ ꯆꯪꯕ ꯂꯣꯏꯗ꯭ꯔꯤ ꯚꯣꯇꯔ ꯂꯤꯁ ꯌꯥꯎꯔꯛꯇꯕ ꯑꯙꯥꯔ ꯌꯥꯎꯔꯛꯇꯕ ꯄꯦꯟ ꯀꯥꯔꯗ ꯌꯥꯎꯔꯛꯇꯕ ꯈꯪꯕ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯟ ꯄꯇꯥ ꯌꯥꯎꯔꯛꯇꯕ ꯑꯗꯨꯅ ꯆꯪꯍꯟꯈꯤꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯅꯍꯥꯟꯁꯨ ꯑꯍꯨꯝ ꯑꯃ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯁꯥꯔꯗꯒꯤ ꯍꯣꯏ ꯆꯨꯝꯃꯤꯌꯦ ꯆꯠꯄ ꯐꯪꯗꯅ ꯈꯥꯡ ꯑꯣꯏꯔꯤꯁꯤꯅꯦ ꯍꯣꯏ ꯑꯉꯥꯡ ꯅꯪꯅꯦ ꯆꯨꯕꯥ ꯇꯠꯀꯗꯧꯕꯤ ꯅꯪ ꯅꯅꯥꯗꯣ ꯊꯥꯔꯠꯀꯗꯧꯕꯤ ꯅꯪ ꯂꯥꯛꯈꯣ ꯅꯣꯡꯃ ꯄꯨꯁꯀꯥ ꯆꯥꯛꯂꯥꯛꯑꯣ ꯅꯅꯥꯗꯣ ꯊꯥꯗꯛꯀꯦ ꯅꯪ ꯍꯦꯛ ꯉꯥꯡꯊꯣꯛꯄꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯨꯝꯃꯦ ꯆꯠꯄ ꯐꯪꯗꯅ ꯃꯤꯅꯨꯈꯥꯡ ꯑꯣꯏꯔꯤꯁꯤꯅꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯅꯍꯥꯟꯁꯨ ꯑꯍꯨꯝ ꯊꯥꯈ꯭ꯔꯦ ꯏꯇꯩꯃ ꯌꯣꯝ ꯂꯩꯄꯥꯛꯇ
ꯑꯗꯨ ꯆꯤꯇ꯭ꯔꯀꯨꯞꯇꯅ ꯄꯨꯔꯒ ꯆꯪꯕ ꯐꯪꯗꯅ ꯂꯩꯔꯦ꯫ ꯖꯣꯝꯅ ꯍꯥꯟꯅꯒꯤ ꯀ꯭ꯌꯨ ꯃꯌꯥꯝ ꯂꯩꯔꯦ ꯂꯥꯏꯟ ꯂꯦꯞꯇꯅ ꯈꯪꯕ꯭ꯔꯥ? ꯚꯣꯇꯔ ꯂꯤꯁ ꯐꯥꯛꯄꯗ ꯑꯙꯥꯔ ꯌꯥꯎꯔꯝꯗꯕ, ꯄꯦꯟ ꯀꯥꯔꯗ ꯌꯥꯎꯔꯝꯗꯕ, ꯚꯣꯇꯔ ꯂꯤꯁ ꯌꯥꯎꯔꯝꯗꯕ, ꯚꯣꯇꯔ ꯑꯥꯏ ꯗꯤ ꯌꯥꯎꯔꯝꯗꯕ, ꯂꯦꯟ ꯄꯇꯥ ꯌꯥꯎꯔꯝꯗꯕꯗꯨꯅꯅꯦ ꯆꯪꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯐꯥꯎꯁꯨ꯫ ꯀꯁꯥꯔꯒꯤ ꯑꯃ ꯌꯥꯎꯏ ꯍꯥꯏ ꯀꯨꯀꯤꯗꯣ꯫ ꯀꯁꯥꯔ ꯑꯣꯏꯒꯦꯔꯥ, ꯐꯁꯥꯔ ꯑꯣꯏꯒꯦꯔꯥ, ꯃꯤꯁꯥꯔ ꯑꯣꯏꯒꯦꯔꯥ, ꯀꯦꯕꯨ ꯄꯛꯑꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯁꯅꯨ꯫ ꯈꯪꯗꯦ, ꯅ꯭ꯌꯨꯁꯇꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯦ꯫ ꯑꯍꯨꯝꯃꯛ ꯍꯦꯔꯤ ꯀꯁꯥꯔꯠ সোনাইꯔৰ হেৰি কৃষ্ণপুৰ এই ৰাস্তাৰ পৰা ইনফৰ্মেশ্যন পোৱাৰ পিছত চেকিং অটোৰ পৰা আহিছে, অটোৰ চেকিং কৰাৰ পৰা পাইছোঁ। তাৰপিছত হেৰিবিলাক ইনকুৱাৰী কৰাৰ কাৰণে ভৱনত পাহাৰত লৈ গৈছোঁ গ'ল। পাহাৰত যোৱাৰ পিছত সেইবিলাক উগ্ৰপন্থীয়ে পুলিচৰ ওপৰত ফায়াৰিং কৰিছিলে। ফায়াৰিং কৰাৰ পিছত পুলিচৰ ৰিটাৰ্ণ ফায়াৰিং কৰাৰ পিছত গুচি গ'ল। তাৰপিছত সেই তিনিজনক গুলি লাগিছিলে। গুলি লগাৰ লগত লগত শিলচৰ মেডিকেলত লৈ গৈছোঁ। মেডিকেলত সেই তিনিটাৰ মৃত্যু হৈ গ'ল, অন্তিকাল হৈ গ'ল। ꯁꯤꯜꯆꯔꯒꯤꯅꯤ ꯌꯥꯎꯔꯤꯗꯣ, ꯁꯤꯜꯆꯔ ꯑꯣꯏꯒꯦꯔꯥ, ꯐꯨꯜꯀꯔ ꯑꯣꯏꯒꯦꯔꯥ, ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯅꯨ꯫ ꯀꯔꯤꯝꯇ ꯋꯥꯔꯨ ꯄꯨꯔꯧ ꯂꯩꯇꯦ꯫ ꯑꯗꯣ ꯃꯣꯏ ꯆꯪꯕ ꯐꯪꯗ꯭ꯔꯤ ꯈꯪꯉꯕ? ꯖꯣꯕ ꯅꯦꯄꯥꯜꯗ ꯆꯪꯕ ꯐꯪꯗ꯭ꯔꯤ, ꯖꯣꯕꯅ ꯆꯪꯍꯟꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯀ꯭ꯌꯨ ꯃꯌꯥꯝ ꯂꯩ, ꯃꯣꯏ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯌꯦ꯫ ꯍꯣꯏꯃꯥ ꯇꯥꯗꯣ ꯋꯥꯔꯤꯒꯗꯤ ꯇꯥꯗꯣ ꯋꯥꯔꯤꯒꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ꯫ ꯅꯍꯥꯟ ꯑꯍꯨꯝ ꯁꯤꯕꯗꯣ ꯄꯨꯅ ꯆꯠꯈ꯭ꯔꯦꯕ ꯅꯔꯃꯗꯥ, ꯆꯤꯇ꯭ꯔꯒꯨꯞꯇꯅꯅꯦ꯫ ꯃꯥꯅ ꯍꯥꯏꯒꯦ ꯇꯥꯏ ꯃꯍꯥꯔꯥꯖ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯁꯥꯔ ꯕꯨꯕꯣꯟ ꯁꯤ ꯃꯍꯥꯗꯦꯕ ꯆꯤꯡꯈꯣꯡꯗꯒꯤ ꯑꯍꯨꯝ ꯈꯛꯇ ꯂꯩꯇꯕ ꯌꯥꯎꯔꯦ, ꯑꯗꯨ ꯄꯨꯅ ꯂꯥꯛꯑꯦ, ꯃꯍꯥꯔꯥꯖ ꯄꯨꯁꯜꯂꯛꯀꯦ ꯕꯤꯆꯥꯔ ꯁꯪꯗ ꯍꯥꯏ ꯃꯇꯝ ꯖꯣꯕꯅ ꯍꯥꯏꯔꯦ ꯑꯩ ꯄꯨꯁꯜꯂꯛꯀꯅꯨ, ꯍꯥꯟꯅꯒꯤ ꯀꯩꯅꯣꯒꯤ 2023ꯗꯒꯤ ꯁꯤꯔꯛꯄ ꯀꯣ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨ ꯃꯣꯏ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯃꯣꯏꯗꯣ ꯑꯙꯥꯔ ꯀꯥꯔꯗ, ꯚꯣꯇꯔ ꯑꯥꯏ ꯗꯤ, ꯄꯦꯟ ꯀꯥꯔꯗ, ꯂꯦꯟ ꯄꯇꯥ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯃꯣꯏ ꯕꯤꯆꯥꯔ ꯂꯣꯏꯗꯅ ꯄꯨꯁꯟ ꯉꯝꯗ꯭ꯔꯤ꯫ ꯑꯍꯨꯝꯗꯨꯗꯤ ꯋꯥꯠꯂꯤ꯫ ꯕꯩꯇꯔꯅꯤ ꯋꯥꯡ ꯘꯥꯠꯇ ꯊꯝꯃꯨ ꯍꯥꯏꯅ ꯕꯩꯇꯔꯅꯤꯒꯤ ꯋꯥꯡꯃ ꯘꯥꯠꯇ ꯊꯝꯃꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯐꯥꯎ ꯈꯪꯕ꯭ꯔꯥ? ꯀꯅꯥ ꯂꯩꯈꯤꯗꯕ ꯌꯥꯎꯔꯒꯦ? ꯆꯟꯗ꯭ꯔ ꯋꯥꯔꯦꯛꯐꯝ ꯑꯩꯒꯤꯗꯤ ꯇꯥꯗꯣ ꯚꯣꯇꯔ ꯑꯥꯏ ꯗꯤ ꯑꯅꯤ ꯂꯩ ꯑꯁꯦꯡꯕ꯫ ꯕꯦꯟꯙꯧ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ, ꯉꯥ ꯐꯥꯕ ꯋꯥꯔꯕ ꯈꯪꯗꯦ꯫ ꯏꯁ ꯕꯦꯟꯙꯧ ꯉꯥ ꯐꯥꯕ ꯂꯣꯏꯔꯦ, ꯆꯟꯗ꯭ꯔ ꯋꯥꯔꯛꯐꯝꯅ ꯀꯩ ꯍꯥꯏꯕ? ꯀꯅꯥ ꯂꯩꯈꯤꯗꯕ ꯌꯥꯎꯔꯒꯦ? ꯑꯣ ꯃꯤ ꯑꯍꯨꯝ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ, ꯅ꯭ꯌꯨꯁ ꯇꯥꯍꯧꯗ꯭ꯔꯕꯣ? ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁꯇ ꯇꯥꯎ꯫ ꯚꯨꯕꯣꯟ ꯆꯤꯡꯈꯣꯡꯗ ꯃꯤ ꯑꯍꯨꯝꯒ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯆꯟꯗ꯭ꯔ꯫ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯊꯥꯒꯠꯆꯔꯤ꯫ ꯆꯟꯗ꯭ꯔ ꯋꯥꯔꯦꯛꯐꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯨꯝ ꯇꯥꯎ, ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯇꯥꯗꯣ ꯚꯣꯇꯔ ꯑꯥꯏ ꯗꯤ ꯑꯅꯤ ꯂꯩ ꯑꯁꯦꯡꯕ꯫ ꯑꯅꯤ ꯅꯠꯇ꯭ꯔꯁꯨ ꯑꯃꯈꯛꯇꯪ ꯂꯩꯔ ꯌꯥꯔꯦꯗ, ꯑꯅꯤꯗ ꯀꯩꯗꯧꯕꯅꯣ? ꯕꯦꯟꯙꯧꯗꯣ ꯈꯪꯗꯦ ꯉꯥ ꯐꯥ ꯋꯥꯔꯕ ꯀꯩꯅꯣ? ꯑꯣ ꯚꯨꯕꯟꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯣ ꯆꯦꯟꯕ ꯅꯠꯇꯦꯌꯦ, ꯄꯨꯔꯒ ꯆꯠꯄꯗ ꯃꯣꯏ ꯀꯥꯡꯕꯨ ꯈꯔꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯪꯉꯛꯄꯗ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯪꯁꯤꯟꯕ, ꯃꯗꯨꯒ ꯃꯣꯏ ꯈꯥꯡꯉꯝꯅ ꯆꯦꯟꯕꯗꯨꯗ ꯑꯍꯨꯝꯗꯨꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯒꯨꯂꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯍꯨꯝ ꯄꯥꯜꯂꯦ꯫ ꯌꯣꯡꯆꯥꯛ ꯑꯍꯨꯝ ꯄꯥꯜꯂꯒ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯄꯨꯔꯒ ꯃꯦꯗꯤꯀꯦꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯣ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯖꯣꯝ ꯂꯩꯄꯥꯛꯇ꯫ ꯖꯣꯝ ꯂꯩꯄꯥꯛ ꯌꯧꯕꯗ ꯖꯣꯝꯅ ꯍꯥꯏꯔꯦ ꯄꯨꯁꯜꯂꯛꯈꯤꯅꯨ, ꯆꯍꯤ ꯑꯃ ꯃꯈꯥꯏꯒꯤ ꯁꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏ ꯄꯨꯁꯟꯕ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯆꯦ ꯆꯥꯡ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗꯦ ꯍꯥꯏꯗꯅꯅꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯊꯝꯃꯦ, ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯆꯟꯗ꯭ꯔ ꯍꯥꯏꯔꯤꯁꯦ꯫ ꯏꯄꯥꯝꯗꯁꯨ ꯑꯩꯒꯤꯗꯤ ꯚꯣꯇꯔ ꯑꯥꯏ ꯗꯤ ꯀꯛꯇ꯭ꯔꯤ, ꯑꯗꯨꯅ ꯑꯅꯤ ꯂꯩ ꯌꯥꯏ꯫ ꯑꯣꯏꯃꯥ ꯏꯄꯦꯝꯃ, ꯑꯗꯨ ꯅꯪ ꯆꯦꯡ ꯐꯪꯉꯝꯒꯅꯤꯅꯦ ꯏꯄꯥꯝꯗꯁꯨ? ꯑꯗꯨꯗꯤ ꯀꯛꯀꯗꯕꯅꯤ, ꯐꯠꯇꯦ꯫ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯥꯗꯩ ꯂꯣꯏꯁꯟꯒꯗꯕꯅꯤ꯫
ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯗꯦ ꯍꯥꯏꯗ꯭ꯔꯦꯗꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯍꯥꯏꯅ ꯃꯣꯏ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯣꯇꯣꯗꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟꯕ ꯀꯟꯕꯗꯒꯤ ꯃꯣꯏꯗꯣ ꯁꯔꯪꯈꯣꯏꯗ ꯊꯨꯔꯨꯔꯦ ꯁꯔꯪꯈꯣꯏꯗ ꯊꯨꯕꯗꯒꯤ ꯁꯔꯪꯈꯣꯏꯅ ꯂꯧꯕꯗꯒꯤ ꯃꯣꯏꯗꯨ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯍꯥꯏꯅ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯄꯨꯔꯒ ꯖꯣꯝꯅ ꯑꯃꯨꯛ ꯆꯪꯍꯟꯗ꯭ꯔꯦꯕ ꯍꯥꯀꯨꯝꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯂꯣꯏꯗꯤ ꯆꯪꯕ ꯉꯝꯗꯅ ꯃꯣꯏꯅꯁꯨ ꯕꯦꯇꯦꯟ ꯇꯣꯔꯕꯥꯟ ꯊꯧꯔ ꯊꯧꯔ ꯑꯣꯟ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯍꯨꯝꯃꯛ ꯄꯨꯁꯟꯕꯗꯨꯒ ꯑꯃꯨꯛ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯌꯦ ꯈꯪꯉꯕ ꯑꯩ ꯄꯨꯁꯜꯂꯛꯈꯤꯅꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯅꯔꯃꯗꯥꯗꯤ ꯏꯄꯥꯝꯗꯁꯨ ꯂꯩꯔꯕꯅ ꯆꯦꯡ ꯐꯪꯉꯝꯅꯤ ꯑꯗꯨꯏ ꯅꯪ ꯑꯥꯗ ꯏꯄꯥꯝꯗ ꯆꯦꯡ ꯐꯪꯉꯝꯒꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯊꯪ ꯂꯥꯛꯄ ꯇꯥꯃꯣꯒꯣ ꯅꯪꯗꯤ ꯅꯪꯒꯤ ꯆꯦꯡꯗꯣ ꯑꯩ ꯂꯧꯔꯒꯦ ꯍꯣꯏꯅꯦꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯕꯗꯣ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯑꯥꯗꯗꯤ ꯋꯥꯔꯦꯗꯅ ꯂꯩꯕꯗꯣ ꯑꯗꯣ ꯀꯁꯥꯔꯗ ꯊꯕꯛ ꯆꯪꯉꯛꯏꯕꯅꯤꯅ ꯏꯪꯅ ꯆꯤꯛꯅ ꯈꯔ ꯂꯩꯖꯒꯦ ꯍꯥꯏꯗꯅ ꯅꯔꯃꯗꯥꯒꯤ ꯃꯄꯥꯝꯁꯦ ꯀꯩꯅꯣꯗꯅꯤ ꯍꯣꯖꯥꯏꯗ ꯉꯁꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯅꯟꯗꯤꯗꯨ ꯆꯪꯉꯛꯇꯦ ꯉꯥ ꯈꯥ ꯐꯥꯕꯗ ꯋꯥꯔꯕ ꯀꯩꯅꯣ ꯅꯍꯥꯟ ꯉꯥꯅꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯨꯕꯗꯒꯤ ꯆꯪꯉꯛꯇ꯭ꯔꯦ ꯑꯩ ꯆꯦꯅꯦꯜ ꯑꯩ ꯑꯦꯜꯕꯤꯗꯒ ꯕꯦꯟꯍꯧꯗꯣ ꯔꯦꯕꯤꯇꯥ ꯉꯥꯅꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯗꯒꯤ ꯕꯦꯟꯙꯧꯗꯣ ꯆꯪꯉꯛꯇ꯭ꯔꯦ ꯉꯥꯅꯝꯒ ꯑꯣꯛꯆꯔꯦ ꯀꯀꯥꯏ ꯅꯪꯅ ꯑꯣꯛꯆꯕꯅꯤꯅ ꯀꯀꯥꯗꯤ ꯆꯥ ꯐꯪꯕ꯭ꯔꯗꯣ ꯑꯩꯈꯣꯏ ꯆꯥ ꯐꯪꯗꯦꯅ ꯑꯩꯈꯣꯏꯁꯦ ꯐꯥꯗꯦꯗꯅ ꯀꯀꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯈꯔ ꯄꯤꯔꯛꯀꯦꯀ ꯍꯥꯏꯔꯛꯇꯦꯅꯦ ꯉꯥꯅꯝꯒ ꯑꯣꯛꯆꯔꯦ ꯀꯀꯥ ꯀꯥꯏꯅ ꯅꯌꯨꯝ ꯂꯥꯛꯑꯒ ꯂꯧꯔꯛꯑꯅꯤ ꯆꯥꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯀꯤꯅꯒ ꯍꯥꯏꯗꯣꯏꯅꯦꯕ ꯆꯥꯎ ꯂꯥꯛꯀꯅ ꯏꯄꯥꯝꯗ ꯆꯦꯡꯀ ꯄꯄꯥꯅ ꯂꯧꯗꯦꯗ ꯍꯥꯏ ꯇꯥꯃꯒꯣꯟ ꯂꯧꯒꯦꯕ ꯇꯥꯃꯒꯣꯟ ꯂꯧꯒꯦꯕ ꯉꯥꯅꯝꯒ ꯑꯣꯛꯆꯔꯦ ꯀꯀꯥꯅ ꯅꯣꯏꯗꯤ ꯉꯥꯛꯇꯪ ꯆꯥꯝꯃꯤ ꯑꯣꯛꯆ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥ ꯐꯪꯗꯕꯅꯤꯅ ꯃꯅꯝ ꯕꯥꯎꯅ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯂꯧ ꯂꯥꯛꯎꯅꯒ ꯍꯥꯏꯔꯛꯇꯦꯕ ꯅꯆꯤꯟꯕꯥꯟꯗ ꯅꯨꯡꯁꯤꯔꯒ ꯊꯃꯣꯏꯗ ꯅꯨꯡꯁꯤꯗꯕ ꯅꯪꯕꯣ ꯔꯦꯕꯤꯇꯥ ꯑꯣꯏꯔꯅꯦꯗꯦ ꯁꯣꯅꯥꯏꯗꯅꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯁꯣꯅꯥꯏꯒꯤꯅꯤ ꯑꯗꯣ ꯒꯨꯍꯥꯇꯤꯗꯁꯨ ꯌꯨꯝ ꯁꯥꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯅꯔꯃꯗꯥ ꯅꯨꯡꯉꯥꯏ ꯍꯥꯏꯄꯣꯠꯅꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥ ꯅꯨꯡꯉꯥꯏ ꯍꯥꯏꯄꯣꯠꯅꯤ ꯃꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩ ꯄꯣꯟꯇꯦ ꯑꯩꯅ ꯍꯔꯥꯎꯔꯤꯃꯤ ꯃꯥꯅ ꯅꯨꯡꯉꯥꯏꯕꯩ ꯑꯩꯗꯤ ꯅꯔꯃꯗꯥꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯅꯣꯛꯄꯗ ꯄꯨꯛꯂꯤꯕꯒ ꯄꯥꯏꯅ ꯌꯨꯝꯗ ꯃꯤꯅ ꯉꯥꯎꯔꯕ ꯍꯪꯉꯝꯃꯤ ꯑꯩꯅ ꯅꯣꯛꯄꯗ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅꯒ ꯐꯝꯗꯅ ꯉꯥꯡꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯥꯜꯂꯛꯄꯩ ꯋꯥꯅꯤ ꯗꯥꯏꯂꯣꯛ ꯉꯁꯥꯏ ꯍꯩꯅꯧ ꯆꯥꯔ ꯐꯝꯕꯗ ꯅꯔꯃꯗꯥ ꯉꯥꯡꯕꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯆꯦꯟꯅꯦꯜꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯃꯣꯏ ꯃꯅꯨꯡꯗ ꯀꯣꯠꯄ ꯃꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ ꯈꯟꯗꯗꯤ ꯅꯪ ꯊꯃꯣꯏ ꯃꯅꯨꯡꯗ ꯀꯣꯠꯇ꯭ꯔꯣ ꯅꯪ ꯀꯣꯠꯄꯗꯨꯅ ꯀꯣꯠꯂꯤ ꯍꯥꯏꯔꯤꯃꯤꯅ ꯍꯥ ꯅꯪ ꯀꯣꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ ꯅꯪ ꯊꯃꯣꯏ ꯃꯅꯨꯡꯗ ꯀꯣꯠꯇ꯭ꯔꯣ ꯍꯥꯏꯌꯣꯕ ꯆꯨꯝꯊꯥꯡ ꯉꯥꯟꯕꯤ ꯐꯤ ꯁꯥꯏ ꯈꯥꯟꯕꯤ ꯁꯥꯏ
ꯑꯩꯒꯤ ꯑꯃ ꯊꯝꯃꯨ ꯍꯥꯏ ꯍꯣꯏ ꯊꯝꯒꯅꯤ ꯍꯥꯏꯔꯒ ꯊꯣꯛ ꯌꯣꯟꯊꯣꯛꯏ ꯀꯣ ꯑꯗꯩ ꯄꯨꯁꯀꯥ ꯆꯥꯏ ꯍꯥꯏꯗꯨꯒ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅꯤ ꯍꯦꯛ ꯅꯥꯟꯗꯩꯅꯕ ꯉꯥꯡꯀꯅꯤ ꯊꯩꯗꯣꯛꯅ ꯉꯥꯡꯀꯅꯤ ꯑꯗꯨꯒꯩꯗꯤ ꯍꯥꯏꯗ ꯍꯥꯏꯔꯒꯅ ꯑꯗꯨꯅꯤꯗ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯄꯄꯥꯒ ꯃꯃꯥꯒꯅ ꯑꯩꯕꯨ ꯍꯥꯟꯅ ꯌꯨꯝꯗ ꯄꯨꯒꯗꯒꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯀꯛꯇꯕꯅꯦ ꯑꯣ ꯆꯠꯇꯕꯅ ꯐꯩꯗ ꯅꯔꯃꯗꯥ ꯀꯣ ꯇꯥꯡꯒꯣꯜꯒꯤ ꯋꯥꯈꯜꯗꯗꯤ ꯄꯄꯥꯒ ꯃꯃꯥꯅ ꯑꯩꯕꯨ ꯍꯟꯅ ꯌꯨꯝꯗ ꯄꯨꯕꯗꯒꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯀꯛꯇꯕꯅꯤ ꯅꯃꯗꯥ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯇꯝꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯈꯦꯠꯇꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯆꯥꯎꯔꯕ ꯏꯆꯥꯅꯨꯄꯥ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯩꯗꯨꯗꯤ ꯃꯗꯨ ꯂꯩꯔꯒ ꯊꯥꯗꯣꯛꯄ ꯆꯠꯄꯗꯤ ꯄꯥꯝꯗꯦ ꯅꯃꯗꯥ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤꯁꯨ ꯃꯥꯟꯗꯦ ꯅꯪꯗꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯏꯆꯦꯃꯟꯒ ꯏꯇꯩꯍꯟꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯕꯗꯣ ꯃꯗꯨꯅ ꯑꯩꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯀꯀꯥꯒꯨꯝꯕ ꯀꯣꯠꯄ ꯃꯤ ꯅꯠꯆꯗꯦꯗ ꯀꯀꯥꯅ ꯀꯩꯅꯣ ꯀꯣꯠꯈ꯭ꯔꯒꯦ ꯑꯩꯅ ꯀꯣꯠꯂꯤꯁꯤꯗꯤ ꯅꯪꯅ ꯋꯥꯍꯩꯗꯨꯅ ꯀꯣꯠꯄꯅꯤ ꯁꯤꯒꯗꯤ ꯐꯪꯗꯦ ꯆꯦꯡ ꯍꯥꯎꯇꯦꯗ ꯍꯣꯏ ꯅꯝꯕꯔ ꯈꯪꯉꯗꯤ ꯍꯥꯏꯔꯛꯀꯗꯕ ꯀꯀꯥꯅ ꯅꯝꯕꯔ ꯄꯤꯔꯛꯄ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯀꯀꯥ ꯐꯤꯗ ꯁꯥꯕ ꯂꯣꯏꯔꯦ ꯀꯀꯥ ꯆꯨꯝꯊꯥꯡ ꯈꯥꯝꯗ ꯁꯥꯕ ꯂꯣꯏꯔꯦ ꯀꯀꯥ ꯂꯝꯕꯔ ꯄꯤꯔꯣ ꯀꯀꯥ ꯀꯩꯅꯣꯝ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯪꯈꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯍꯥ ꯑꯩꯅ ꯍꯪꯉꯀꯥꯟꯗꯅꯤ ꯅꯪꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯆꯥꯗꯦ ꯍꯥꯏꯔꯛꯏꯗꯣ ꯆꯥꯅꯤꯡꯗꯦꯗ ꯀꯀꯥ ꯍꯣꯏ ꯅꯣꯡꯃ ꯎꯅꯁꯤ ꯀꯀꯥ ꯎꯅꯅꯤꯡꯗꯦꯗ ꯅꯪ ꯍꯥꯏꯈꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯗꯥꯏ ꯀꯣꯠꯂꯒꯦ ꯏꯁꯀꯤꯌꯥꯅ ꯅꯝꯕꯔ ꯈꯪꯂꯗꯤ ꯍꯥꯏꯔꯛꯀꯗꯕ ꯀꯀꯥꯅ ꯅꯝꯕꯔ ꯄꯤꯔꯛꯄ꯭ꯔꯣ ꯍꯥꯏꯒ ꯃꯤꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗ꯭ꯔꯦ ꯑꯩꯅ ꯄꯤꯔꯛꯀꯗ꯭ꯔꯣ ꯑꯩꯅ ꯍꯥꯏ ꯋꯥꯍꯩꯗꯨꯒꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯅꯪꯅ ꯁꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯍꯪꯉꯝꯃꯤ ꯀꯌꯥꯔꯛ ꯍꯪꯉꯝꯃꯤ ꯐꯤꯗ ꯁꯥ ꯂꯣꯏꯔꯕ ꯆꯨꯝꯊꯥꯡ ꯈꯥꯟꯕꯗꯣ ꯀꯌꯥꯔꯛ ꯍꯪꯉꯝꯃꯤ ꯅꯪꯅ ꯅꯥꯊꯩ ꯅꯥꯊꯩꯅꯔꯒ ꯂꯥꯁꯇ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯝꯕꯔ ꯂꯧꯅꯤꯡꯕꯒꯤ ꯋꯥꯔꯤꯔꯗꯣ ꯑꯗꯨꯅ ꯅꯃꯗꯥ ꯍꯥꯏꯗꯤ ꯆꯠꯄ ꯄꯥꯝꯗꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯕꯅ ꯄꯥꯝꯃꯦ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯦꯃꯟꯒ ꯏꯇꯩꯍꯟꯒ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯨꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯀꯣ ꯇꯣ ꯄꯄꯥ ꯃꯃꯥꯡꯗꯩ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯅꯨꯡꯁꯤꯔꯒꯁꯨ ꯏꯄꯥꯝꯗ ꯂꯩꯕ ꯍꯥꯏꯗꯨꯒ ꯑꯩꯒꯤ ꯅꯤꯄꯥ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯗꯨꯒ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒꯅꯤ ꯅꯃꯗꯥ ꯁꯤꯃ ꯊꯥꯖꯕꯤꯌꯨꯀꯣ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯀꯀꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯒ ꯀꯣꯃꯦꯟ ꯇꯧꯔꯛꯇꯕ ꯇꯧꯅꯨꯀꯣ ꯑꯃꯨꯛ ꯄꯩꯊꯣꯛꯈꯤꯅꯒ ꯀꯣꯃꯦꯟ ꯍꯦꯛꯇ ꯇꯧꯅꯨ ꯀꯀꯥ ꯃꯤ ꯌꯦꯡꯕ ꯀꯟꯕꯅꯤꯅ ꯎꯅꯕꯒꯤ ꯏꯀꯥꯏꯖꯔꯦ ꯅꯆꯟ ꯍꯣꯏꯅꯦ 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 ꯆꯨꯝꯃꯤꯅꯦ ꯅꯪꯗꯤ ꯃꯤꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯀꯣꯠꯂꯒ ꯂꯧꯕꯗꯒꯤ ꯂꯩꯕ ꯃꯤꯅꯤ ꯅꯪꯗꯤ ꯀꯀꯥꯅ ꯀꯔꯝꯕ ꯃꯤꯗ ꯀꯅꯥꯅ ꯌꯦꯡꯕ ꯀꯟꯈ꯭ꯔꯒꯦ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯌꯦꯡꯕ ꯀꯟꯕꯅꯤ ꯀꯥꯏ ꯍꯥꯏꯗꯨꯕꯣ ꯍꯥ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯃꯤ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯅ ꯌꯦꯡꯈ꯭ꯔꯕ ꯅꯉꯣꯟꯗ ꯑꯩꯅ ꯃꯤ ꯌꯦꯡꯕ ꯀꯟꯕꯅꯤꯒ ꯀꯌꯥꯇꯅꯣꯅꯦ ꯎꯅꯖꯕ ꯏꯀꯥꯏꯖꯔꯦ ꯀꯥꯏꯅ ꯑꯗꯨꯅꯤꯅ ꯅꯕꯨꯛꯇꯣ ꯁꯦꯡꯗꯕ ꯅꯕꯨꯛꯇꯨ ꯁꯦꯡꯉꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯣ ꯅꯕꯨꯛꯇꯨ ꯁꯦꯡꯗꯕꯅꯤꯅ ꯅꯪ ꯍꯥꯏꯔꯛꯏꯕ ꯀꯀꯥꯗꯤ ꯃꯤ ꯌꯦꯡꯕ ꯀꯟꯕꯅꯤꯅ ꯎꯅꯕ ꯏꯀꯥꯏꯖꯔꯦ ꯅꯆꯟ ꯀꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯀꯥꯏꯔꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯀꯨꯁꯤ ꯇꯧꯔ ꯇꯧꯔ ꯉꯥꯡꯉꯒ ꯆꯤꯅꯤ ꯈꯨꯁꯤꯔꯣ ꯅꯪ
ꯑꯩꯅ ꯀꯅꯥ ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅꯒ ꯌꯦꯡꯈ꯭ꯔꯕ ꯑꯩ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅꯒ ꯌꯦꯡꯈ꯭ꯔꯕ ꯅꯉꯣꯟꯗ ꯑꯩꯅ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯥ ꯑꯩꯒ ꯏꯆꯟ ꯔꯕꯤꯇꯥꯒ ꯋꯥꯔꯤ ꯁꯨꯅꯔꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯟꯅꯤꯁꯦ ꯁꯤꯒꯗꯤ ꯆꯦꯡ ꯐꯪꯗꯦꯗ ꯍꯥꯎꯇꯦꯗ ꯚꯕꯠꯀ ꯌꯥꯅꯔꯒ ꯆꯥꯏ ꯑꯣ ꯕꯥꯁꯄꯇꯤꯒ ꯆꯥꯟꯅꯔꯒ ꯆꯥꯏ ꯍꯣꯏ ꯆꯥꯎ ꯆꯥꯎ ꯕꯥꯁꯄꯇꯤ ꯆꯥꯕꯅꯤꯅ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯁꯨ ꯋꯥ ꯉꯥꯡꯕ ꯁꯦꯡꯉꯤꯗꯨ ꯎꯗ꯭ꯔꯣ ꯕꯁꯄꯇꯤ ꯆꯦꯡꯗꯣ ꯆꯥꯕꯅꯤꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒ ꯒꯨꯔꯤ ꯍꯠꯇ ꯂꯩꯌꯥ ꯃꯨझे ꯅꯠ ꯍꯔꯤ ꯍꯔꯤ ꯆꯨꯅꯤꯌꯥ ꯀꯥꯏꯅ ꯏꯁꯩꯗꯣ ꯃꯌꯦꯛ ꯁꯦꯡꯉꯤꯗꯣ ꯀꯥꯃꯒꯣꯅꯔꯕꯨ ꯉꯁꯥꯏꯒꯤ ꯑꯩꯗꯣꯔꯀꯤ ꯆꯦꯡꯒ ꯆꯥꯕꯅ ꯋꯥ ꯉꯥꯡꯕ ꯇꯧꯔꯤꯁꯦ ꯈꯪꯉꯕ ꯇꯥꯕ꯭ꯔ ꯅꯔꯃꯗꯥ ꯀꯀꯥ ꯍꯣꯏꯗꯤ ꯇꯥꯃꯣꯒꯣꯏꯗꯤ ꯕꯥꯁꯄꯇꯤ ꯆꯦꯡꯗꯣ ꯃꯁꯛ ꯄꯥꯎ ꯎꯖꯗ꯭ꯔꯤꯌꯦꯁꯅ ꯆꯥꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯅ ꯀꯀꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯏ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ ꯅꯉꯣꯟꯗ ꯀꯣꯆꯤ ꯊꯥꯡꯕ ꯅꯉꯣꯟꯗ ꯑ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯅꯉꯣꯟꯗ ꯅꯕꯨꯛ ꯐꯠꯇꯕ ꯅꯪ ꯄꯨꯁꯀꯥ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯀꯀꯥ ꯃꯤ ꯌꯦꯡꯕ ꯀꯟꯕꯒꯦ ꯑꯩꯅ ꯀꯅꯥꯗ ꯃꯤ ꯌꯦꯡꯕ ꯀꯟꯈ꯭ꯔꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯀꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯅꯪ ꯅꯄꯣꯛ ꯅꯨꯃꯤꯠ ꯀꯩꯅꯣ ꯍꯥꯏꯔꯛ ꯇꯥꯒꯦ ꯌꯦꯡꯒꯦ ꯅꯪ ꯅꯣꯡꯃꯗ ꯆꯨꯝꯅ ꯈꯨꯝꯈ꯭ꯔꯕꯅ ꯎꯗꯔꯀ ꯕꯇꯔꯀ ꯆꯍꯤ ꯆꯥꯝꯃ ꯁꯨꯔꯦꯒ ꯑꯗꯨ ꯁꯨꯔꯦꯒ ꯑꯗꯥ ꯁꯨꯔꯦꯒ ꯉꯁꯤ ꯕꯦꯟꯙꯧ ꯂꯥꯛꯇꯕ ꯅꯨꯡꯉꯥꯏꯇꯦ ꯅꯃꯗꯥ ꯕꯥꯁꯄꯇꯤ ꯆꯦꯡꯒꯥꯏꯗ ꯎꯗꯕ ꯀꯨꯏꯔꯦꯍꯦ ꯉꯥꯁꯤꯡꯁꯦ ꯐꯖꯅ ꯊꯣꯡꯉꯕꯀꯣ ꯅꯝꯃꯗ ꯉꯥꯁꯤꯡ ꯑꯆꯧꯕꯗꯣ ꯐꯖꯅ ꯊꯣꯡꯉꯕ ꯑꯗꯨꯗꯒꯤꯗꯤ ꯕꯥꯁꯄꯇꯤ ꯆꯦꯡꯁꯦ ꯐꯖ ꯆꯥꯛꯁꯨ ꯎꯏ ꯌꯥꯝ ꯊꯣꯡꯉꯕꯀꯣ ꯈꯤꯇꯪ ꯇꯞꯂꯞꯅ ꯃꯥ ꯐꯖꯅ ꯆꯥꯅꯤꯌꯦ ꯁꯥꯂꯥ ꯁꯂꯥꯠꯀ ꯐꯖꯅ ꯁꯦꯝꯃꯕ ꯊꯕꯤꯒ ꯒꯖꯔꯒ ꯇꯧꯔꯒꯀꯣ ꯉꯥꯁꯤꯡꯁꯦ ꯐꯖꯅ ꯃꯍꯤ ꯅꯪ ꯂꯥꯡ ꯊꯣꯡꯒꯗꯕꯅꯤ ꯆꯠꯂꯣꯏꯅꯦ ꯇꯥꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯆꯠꯂꯅꯤ ꯆꯨꯝꯃꯤ ꯑꯩꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒꯤ ꯊꯝꯃꯣꯏꯗꯣ ꯅꯝꯕꯗꯀꯣ ꯑꯗꯨꯏ ꯊꯃꯣꯏꯗꯣ ꯂꯩ ꯇꯥꯕ ꯃꯥꯡꯉ ꯂꯩꯕ ꯃꯐꯝꯗꯣ ꯑꯩ ꯂꯩ ꯇꯥꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯁꯇꯤ ꯑꯁꯦꯡꯕ ꯀꯧꯔꯦ ꯀꯣ ꯑꯋꯣꯏꯕꯅꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯅꯪꯅ ꯀꯀꯥ ꯀꯧꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯪ ꯇꯥꯕ ꯆꯠꯂꯣꯏꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯆꯠꯂꯅꯤ ꯆꯨꯝꯃꯤ ꯒꯨꯗ ꯅꯪꯅ ꯂꯩꯔꯤꯗꯣ ꯑꯩꯅ 100% ꯊꯥꯒꯠꯂꯤ ꯀꯣ ꯃꯥꯡꯉꯥꯅꯤ ꯃꯐꯝꯗ ꯑꯩ ꯂꯩꯇꯕ ꯑꯗꯨꯗꯤ ꯏꯆꯥꯅꯤꯄꯥ ꯁꯅꯥ ꯃꯇꯨꯝ ꯂꯩꯖꯤꯗꯤ ꯀꯣ ꯀꯩꯗꯧꯅꯣ ꯋꯥꯈꯜ ꯍꯟꯊꯅ ꯈꯟꯕ ꯍꯧꯅꯗꯦ ꯋꯥꯈꯜ ꯊꯃꯣꯏ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯀꯣ ꯃꯤꯉꯣꯟꯅ ꯃꯗꯥꯝꯗ ꯆꯠꯄ ꯑꯩꯁꯨ ꯄꯥꯝꯗꯦ ꯒꯨꯗ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯅꯔꯃꯗꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯤ ꯑꯗꯨ ꯈꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨ ꯈꯜꯂꯤꯗꯣ ꯌꯥꯝ ꯐꯩꯌꯦ ꯇꯥꯗꯣꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯥꯏꯁꯦ ꯅꯔꯃꯗꯥ ꯀꯔꯝꯕ ꯏꯁꯩꯅꯣ ꯅꯍꯥꯟ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯗꯨꯔꯣ
ꯑꯌꯣꯡꯒꯤ ꯆꯦꯡꯗꯨꯒ ꯀ꯭ꯔꯤꯁꯅ ꯗꯣꯏꯅ ꯆꯦꯡꯗꯣ ꯈꯔ ꯍꯥꯞꯂꯒ ꯎꯏ ꯎꯏ ꯂꯥꯎꯅ ꯊꯣꯡꯂꯒ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯂꯒ ꯆꯥꯔꯒ ꯍꯥꯎꯗꯣꯔꯤꯅꯦꯅ. ꯍꯣꯏ ꯆꯥꯔꯝꯒꯅꯤ, ꯅꯪꯗꯤ ꯆꯥꯔꯝꯒꯅꯤ. ꯅꯣꯏꯗꯤ ꯂꯧ ꯁꯨꯔꯝꯒꯅꯤ, ꯑꯥꯏꯖꯣꯡ ꯆꯦꯡ ꯂꯩꯔꯝꯒꯅꯤ, ꯀ꯭ꯔꯤꯁꯅꯗꯣꯟ ꯆꯦꯡꯁꯨ ꯂꯩꯔꯝꯒꯅꯤ. ꯁꯛꯇꯨꯅ ꯆꯥꯒꯗꯕꯅꯤ ꯃꯥꯜꯂꯤ. ꯑꯣ ꯅꯪ ꯉꯥ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯗꯤ ꯑꯩ ꯅꯣꯏꯗ ꯆꯥꯛ ꯆꯥꯕ ꯇꯜꯂꯦꯕꯣ ꯅꯔꯃꯗꯥ. ꯅꯪꯗꯤ ꯉꯥ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯏꯀꯥꯏꯔꯦꯕꯣ. ꯅꯔꯃꯗꯥ, ꯑꯩꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯀꯔꯝꯕ ꯏꯁꯩꯅꯣꯅꯦ? ꯅꯍꯥꯟ ꯊꯥꯡꯒꯠꯄꯗꯨꯔꯕ ꯂꯛꯈꯤ ꯅꯔꯥꯌꯟ ꯄꯨꯖꯥꯒꯤ? ꯅꯔꯃꯗꯥ, ꯅꯪ ꯉꯥ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯏꯀꯥꯏꯒꯗꯧꯔꯤꯌꯦ. ꯑꯩꯗꯤ ꯅꯪ ꯉꯥ ꯌꯥꯝ ꯆꯥꯗꯕ ꯃꯤꯒ ꯃꯥꯟꯕꯩ ꯋꯥꯔꯤꯅꯤ ꯑꯁꯦꯡꯕ. ꯑꯩꯗꯤ ꯅꯪ ꯉꯥ ꯌꯥꯝ ꯆꯥꯗꯕ ꯃꯤ ꯃꯥꯜꯂꯤ. ꯔꯦꯕꯤꯇꯥ, ꯅꯪ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯀꯦ? ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯁꯤ ꯑꯉꯥꯡꯁꯦ. ꯅꯔꯃꯗꯥ, ꯁꯣꯔꯤ, ꯔꯦꯕꯤꯇꯥ, ꯅꯪ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯀꯦ ꯍꯥꯏꯔꯣ ꯇꯥꯒꯦꯅꯦ. ꯒꯨꯔꯨꯍꯦꯜꯂꯤꯌꯥ ꯍꯧꯖꯤꯛ ꯁꯛꯀꯤꯗꯣ, ꯑꯣ ꯑꯣ ꯑꯣ. ꯑꯩ ꯁꯛꯄ ꯍꯩꯇꯦꯗ. ꯑꯩ ꯁꯛ ꯃꯆꯥꯗꯤ ꯆꯥꯅꯗꯦ. ꯑꯆꯧꯕ ꯉꯥ ꯃꯆꯥꯗꯤ ꯆꯥꯅꯗꯦ. ꯃꯥꯡꯒꯪ ꯂꯪꯉꯛ ꯃꯇꯨꯡ ꯃꯔꯤ ꯃꯉꯥ ꯆꯥꯈꯤꯅꯤ. ꯏꯁꯩ ꯁꯛꯄꯁꯤꯡꯗꯣ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏ. ꯑꯉꯥꯡ ꯅꯪꯕꯣ. ꯍꯥꯏꯔꯤꯅꯤ ꯏꯁꯩ ꯇꯥꯕ ꯍꯩ ꯊꯥꯒꯠꯂꯤ ꯀꯀꯥꯅ. ꯉꯥ ꯊꯣꯡꯕ, ꯏꯟꯖꯥꯡ, ꯃꯍꯤꯗꯤ ꯂꯣꯏꯅ ꯆꯥꯏ. ꯏꯆꯦꯃꯟꯗꯤ ꯉꯥ ꯌꯥꯝ ꯆꯥꯏ. ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ ꯉꯥ ꯆꯥꯒꯦꯕ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦꯕ. ꯅꯪ ꯆꯥꯕ ꯉꯥ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦ. ꯚꯤꯗꯤꯑꯣ ꯑꯃ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯊꯥꯡꯒꯠꯄꯅꯤ. ꯂꯥꯏ ꯄꯨꯖꯥꯒꯤꯔꯥ ꯀꯥꯎꯔꯦ. ꯃꯣꯏꯕꯨꯡ ꯃꯈꯣꯜꯗꯣ ꯄꯨꯡ ꯄꯥꯡ ꯄꯥꯡ ꯂꯥꯎꯋꯦ, ꯃꯌꯦꯛ ꯁꯦꯡꯗꯦ. ꯑꯣ, ꯃꯄꯣꯛꯇꯣ ꯀꯀꯥꯒꯤ ꯍꯥꯏꯔꯛꯎ, ꯑꯩ ꯍꯥꯏꯔꯛꯆꯒꯦ. ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯕꯥꯎ ꯕꯥꯏ ꯑꯣꯏꯔꯁꯤꯔꯥ? ꯊꯦꯡꯖꯤꯜꯂꯕꯅꯤꯅ
ꯄꯠ ꯇꯠꯂꯃꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯀꯣ ꯇꯥꯕ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ देखा जाए ना तो আরে বন্ধু আমার নেটু ভাল নহয় মই কি কোন রে 이제 눈시비 까다르마삐 꼬치 탕비 지니 코시 레이리스바사는 싫어 눈시비니다 이제는 비따제 파기 떠보니다 샤오누꺼 너무다 레이리보 마이 nga giảm khăng mình golden Japanese kind amre sadye ngapai sareng sadye ngapai sareng so sadye ngachou su sadye nangi golden hariba Japanese ga angang bagado ai chau sadye ai chai singa sing taga baw nangi ngapai tupai sareng ai sadye hoi kandala tim chai ngachou ai sadye Gio, Fi, Kislu, Mama, Kaba. Maramukti, nang kilele ka wakan jemo mo thorjani ka. Narmada laribo. Narmada wa uibu ramani ne phana kuira mang le reisa. Kita nang kakaki mapun mi hanga nang ina kedebe haidriba kosi thangbin bune misu kotpanina nechu kot nang nana thatkada nang soyaroi wa nang nana thadara kuidrabi nang hairoba aigi dim dokan poye nang de haidi keno ka dha migi hangdoga nang de haidi ne gadha kosi thangbi se আমি তো ইলিশা ছাড়া কিছু খাই নাই ও তুমি তো এখন কইলাম তো লুপা মাম্বি খাজিং তারপরে কিতা কয় লুপা মাম্বি খাজিং মুকাঙ্গা ইলিশা কইছে তো হ্যাঁ আমি যে ডাকবো তবে এই মাছটা খাওয়াইবো আমি ইলিশা পাওয়া যায় আমার বাসকান্দি তারপরে মুকাঙ্গা পাওয়া যায় খাজিং পাওয়া যায় লুপা পাওয়া যায় খাওয়াইবো আমি ঠিক আছে আমি মাত্রা যদি হয় রৌ মাছ না হলে বাউ ঠিক আছে ষোড়শো বাতাদি ইলিশা কি দারুণ খেতে বা ষোড়শো বাতা দি ইলিশ কি দুরুন মানে কি রেবিতা কে বা না ꯃꯄꯣꯛꯁꯦ ꯗꯤꯟ ꯐꯩ ꯅꯆꯥꯅ ꯀꯔꯤ ꯅꯨꯃꯤꯠ ꯅꯪ ꯅꯅꯥ ꯊꯔꯛꯀꯅꯤ ꯊꯨꯔꯥꯏ ꯃꯆꯥꯁꯦ ꯃꯤꯒꯤꯗꯤ ꯍꯪꯉꯒ ꯅꯪꯗꯤ ꯀꯩꯗꯤ ꯍꯪꯒꯦ ꯑꯣꯏ ꯀꯣꯆꯤ ꯊꯥꯡꯕꯤ ꯅꯪꯕꯨꯅꯦ nana kage hangaga nang iri kede haitino ha ai gi dokan pui nang kani pui hairo dana
ꯀꯩꯕ ꯑꯆꯧꯕꯗ ꯏꯂꯤꯁꯥꯇ ꯆꯥꯏ ꯍꯥꯏ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯩꯈꯣꯏ ꯕꯁꯥꯏꯟꯗ ꯐꯪꯗꯦꯀꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ ꯀꯤꯂꯣ ꯃꯈꯥꯏ ꯂꯨꯝꯕ ꯀꯤꯂꯣ ꯂꯨꯝꯕ ꯄꯦꯀꯦꯠ ꯂꯤꯁꯥꯗꯣ ꯑꯗꯨꯗꯤ ꯐꯪꯉꯦ ꯍꯪꯒꯥꯝ ꯃꯔꯨꯒ ꯏꯂꯤꯁꯥꯒ ꯍꯥꯎꯔꯤ ꯍꯥꯏꯕꯅꯦ ꯑꯣ ꯑꯣ ꯑꯠꯆꯥ ꯑꯣ ꯁꯣꯔꯣꯁꯣ ꯕꯇꯥ ꯑꯣ ꯁꯣꯔꯣꯁꯣ ꯕꯇꯥꯗꯤ ꯏꯂꯤꯁꯥꯀꯤ ꯗꯥꯔꯨꯟ ꯑꯆꯥ ꯑꯠꯆꯥ ꯑꯠꯆꯥ ꯑꯆꯧꯕꯗꯤ ꯏꯂꯤꯁꯥꯇ ꯆꯥꯏ ꯍꯪꯒꯥꯝ ꯃꯔꯨꯒ ꯏꯂꯤꯁꯥꯒ ꯍꯥꯎꯔꯦ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯃꯍꯥꯗꯦꯕ ꯌꯥꯝꯅ ꯈꯨꯔꯨꯝꯕ ꯐꯩ ꯍꯣꯏ ꯑꯉꯥꯡ ꯑꯉꯥꯡ ꯅꯪ ꯁꯣꯏꯗꯔꯦ ꯉꯁꯤ ꯅꯪꯅ ꯄꯨꯡꯗꯤ ꯍꯥꯏꯔꯛꯎ ꯑꯦ ꯀꯣꯆꯤ ꯅꯪ ꯍꯧꯅꯨ ꯅꯪ ꯀꯣꯆꯤ ꯊꯥꯡꯕꯤ ꯅꯪ ꯍꯧꯅꯨ ꯃꯤꯒꯤ ꯍꯪꯗꯣꯛꯑꯒ ꯅꯪꯅ ꯅꯪꯒꯤꯗꯤ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯁꯣꯔꯣ ꯁꯣꯔ ꯍꯥꯏ ꯂꯨꯄꯥ ꯃꯥꯄꯤꯒ ꯃꯨꯀ ꯉꯥꯒ ꯈꯥꯖꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯣꯠꯅꯔꯒꯦꯕꯀꯣ ꯑꯗꯨꯒ ꯂꯤꯁꯥꯒ ꯍꯪꯒꯥꯝ ꯃꯔꯨꯒ ꯊꯣꯡꯕ ꯅꯪꯅ ꯍꯣꯠꯅꯔꯣ ꯑꯗꯣ ꯇꯥꯝꯒꯣ ꯂꯥꯛꯑꯒꯅ ꯉꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯕꯥꯎ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯉꯥꯁꯤꯡ ꯈꯪꯗꯦ ꯕꯥꯎ ꯈꯪꯗꯦ ꯉꯥꯁꯤꯡ ꯑꯣꯏꯔꯒꯅ ꯀꯤꯂꯣ 2.5 ꯂꯨꯝꯕ ꯖꯥꯠꯇꯣ ꯃꯗꯨ ꯆꯥꯏ ꯕꯥꯎ ꯑꯣꯏꯔꯒꯅ ꯀꯤꯂꯣ 3 ꯃꯔꯤꯒ ꯂꯨꯝꯕ ꯖꯥꯠꯇꯣ ꯃꯀꯛ ꯂꯧꯕ ꯉꯥ ꯃꯆꯥꯗꯤ ꯆꯥꯗ꯭ꯔꯤꯀꯣ ꯌꯥꯔꯕ ꯅꯔꯃꯗꯥ ꯇꯥꯡꯒꯣꯅ ꯅꯪ ꯀꯧꯔꯒꯅ ꯅꯪ ꯍꯥꯏ ꯉꯥꯄ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯇꯥꯡꯒꯣꯅ ꯀꯧꯔꯒꯅ ꯅꯪ ꯉꯥꯗꯣ ꯑꯩꯅ ꯄꯤꯖꯔꯅꯤ ꯂꯤꯁꯥ ꯊꯣꯡꯕ ꯑꯃ ꯃꯨꯒ ꯉꯥ ꯊꯣꯡꯕ ꯑꯃ ꯈꯥꯖꯤꯡ ꯊꯣꯡꯕ ꯑꯃ ꯂꯨꯄꯥꯝꯕꯤ ꯊꯣꯡꯕ ꯑꯃ ꯂꯤꯁꯥ ꯊꯣꯡꯕ ꯌꯥꯔꯦꯅꯀꯣ ꯌꯣꯆꯥꯒꯤꯗꯣ ꯍꯥꯏꯔꯛꯎ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯇꯧꯔꯤꯅꯦ ꯑꯦ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯒꯅꯨ ꯅꯪꯅ ꯑꯩꯒꯤ ꯍꯪꯉ ꯅꯪꯒꯤꯗ ꯍꯥꯏꯔꯛꯎ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡ ꯑꯩ ꯁꯥꯎꯔꯛ ꯇꯥꯔꯦꯀꯣ ꯉꯁꯤ ꯅꯔꯃꯗꯥꯁꯦ ꯑꯩꯒ ꯑꯆꯥꯕ ꯀꯣꯆꯤ ꯊꯥꯡꯗꯣꯏ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯣꯆꯤ ꯊꯥꯡꯕꯅꯤ ꯃꯤꯗꯤ ꯀꯣꯆꯤ ꯊꯥꯡꯗꯦ ꯃꯤꯗꯤ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯏ ꯌꯦꯡꯉꯨ ꯅꯪꯅ ꯀꯀꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯪꯗꯣꯛꯑꯒ ꯅꯪꯅ ꯀꯩꯗꯧꯕꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯣꯏ ꯅꯅꯥꯗꯣ ꯊꯔꯠꯀꯅꯤ ꯈꯣꯡꯉꯨ ꯅꯔꯃꯗꯥ ꯌꯥꯔꯦꯀꯣ ꯃꯥꯝꯕꯤꯒꯁꯨ ꯊꯣꯡꯕ ꯍꯥꯎꯕꯅꯦ ꯍꯣꯏ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯎ ꯅꯪꯅ ꯃꯤꯒꯤ ꯍꯪꯗꯣꯛꯑꯒ ꯅꯪꯅ ꯑꯩꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤꯗꯅ ꯅꯪꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯗꯣ ꯂꯥꯛꯇꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯄꯤꯖꯅꯤ ꯉꯥ ꯕꯥꯎ ꯉꯥ ꯁꯤꯡꯕ ꯑꯣꯏ ꯅꯔꯃꯗꯥ ꯁꯤꯔꯦ ꯅꯣꯛꯄꯗ ꯍꯥꯏꯖꯒꯦ ꯑꯗꯣ ꯆꯥ ꯈꯤꯇ ꯍꯥꯏꯔꯛꯑꯣ ꯔꯦꯕꯤꯇꯥ ꯅꯪ ꯀꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦ ꯅꯪ ꯑꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯀꯀꯥꯒꯤ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯀꯥꯒꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯋꯥꯊꯤ ꯉꯥꯡꯉꯤ ꯀꯩꯒꯤꯅꯣ ꯕꯥꯎꯗꯣ ꯉꯥꯇꯣꯏ ꯊꯣꯡꯂꯒ ꯄꯤꯖꯧ ꯇꯥꯗꯣꯗꯣ ꯍꯥꯏ ꯅꯪꯅ ꯍꯥꯏ ꯃꯊꯧ ꯇꯥꯗꯦꯅꯦ ꯑꯩ ꯉꯥꯇꯣꯏ ꯊꯣꯡꯕ ꯆꯥꯗꯦ ꯃꯅꯤꯄꯨꯔ ꯃꯤꯅꯦ ꯅꯠꯇꯦ ꯑꯩꯁꯦ ꯈꯪꯉꯕꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯅꯔꯃꯗꯥ ꯑꯩ ꯅꯣꯛꯄ ꯁꯤꯗꯣꯔꯦ ꯅꯔꯃꯗꯥ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯑꯣ ꯅꯪꯒꯤ ꯅꯪꯒꯤ ꯉꯥ ꯈꯨꯆꯥꯎ ꯂꯛꯆꯥꯎꯗꯨꯕꯨ ꯄꯨꯛꯂꯤꯒ ꯅꯥꯏꯌꯦ ꯎꯝ ꯍꯌꯦꯡ ꯂꯧꯁꯤꯡ ꯂꯣꯏꯔ ꯂꯥꯛꯑꯒꯦ ꯈꯪꯕ꯭ꯔꯥ ꯕꯣꯔꯤꯁꯥꯒ ꯂꯣꯏꯔꯒꯅꯦ
ꯑꯣ ꯔꯦꯕꯤꯇꯥ ꯄꯄ ꯍꯥꯏꯕꯅ ꯂꯣꯏꯁꯤꯜꯂꯒꯦꯅꯦ ꯃꯁꯤ ꯉꯥꯡꯈꯤꯕ ꯃꯅꯥ ꯊꯥꯗꯛ ꯇꯥꯔꯦ ꯉꯁꯤꯕꯣ ꯑꯣ ꯇꯗꯣꯏꯁꯨ ꯃꯥꯟꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯀꯥꯏꯗꯦ ꯌꯥꯝꯅ ꯐꯩ ꯑꯣ ꯏꯆꯦ ꯃꯟꯁꯨ ꯃꯥꯟꯗꯦ ꯄꯣꯛꯑꯦ ꯑꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯃꯤꯗꯅ ꯑꯩ ꯌꯥꯝ ꯐꯩꯕ ꯏꯇꯩꯃꯍꯟꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯩꯃꯍꯟꯗꯣ ꯅꯍꯥꯟꯁꯨ ꯁꯍꯔ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒ ꯏꯁꯩ ꯂꯣꯏꯔꯒ ꯃꯪꯒꯣꯜ ꯆꯪꯉꯝꯃꯨꯀꯣ ꯍꯥꯏ ꯑꯩꯅ ꯏꯇꯩꯃ ꯆꯪꯉꯛꯀꯅꯤ ꯍꯥꯏ ꯀꯩꯕ ꯕꯥꯁ ꯀꯥꯝꯗꯤꯗꯥꯔꯥ ꯑꯣꯏ ꯕꯥꯁ ꯀꯥꯝꯗꯤ ꯑꯌꯨ ꯏꯔꯤꯁꯥꯗꯣ ꯇꯥꯗꯣꯗ ꯄꯨꯔꯛꯎ ꯍꯥꯏꯌꯨ ꯍꯥꯎꯕꯅꯤ ꯆꯥꯝꯃ꯭ꯔꯤ ꯄꯤꯕꯅꯦꯅꯦ ꯑꯩ ꯀꯣꯆꯤ ꯊꯥꯡꯕꯤ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯅ ꯀꯥꯇꯨ ꯀꯥꯔꯟꯅꯤꯅ ꯉꯥꯡ ꯂꯩꯔꯦꯅꯦ ꯅꯪ ꯅꯅꯥ ꯊꯥꯗꯠ ꯇꯥꯔꯦꯕ ꯉꯁꯤ ꯌꯥꯔꯔꯣꯏ ꯅꯨꯡꯗꯥꯡ ꯉꯁꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯗꯣꯔꯤ ꯃꯁꯤ ꯃꯥꯅ ꯃꯤꯒꯤ ꯈꯪꯗꯣꯛꯑꯒ ꯃꯥꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏꯁꯤ ꯑꯃꯨꯛ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯉꯦ ꯏꯁ ꯆꯥꯝꯃꯔꯤ ꯄꯤꯕꯣꯔꯦ ꯅꯣꯏꯒꯤ ꯐꯨꯠ ꯐꯥꯠ ꯃꯣꯏꯅꯥꯒꯣꯟꯗ ꯑꯄꯨꯝ ꯑꯁꯥ ꯉꯥ ꯌꯣꯟꯕ ꯂꯤꯁꯥ ꯆꯥꯝꯃꯔꯤ ꯄꯤꯕꯤꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯌꯣꯜꯂꯤꯁꯦ ꯀꯤꯂꯣꯗ 1,000,000ꯅꯤꯅꯦ ꯈꯪꯉꯕꯣ ꯅꯪ ꯃꯣꯏꯅꯥꯕꯨꯡꯒꯤ ꯀꯔꯤ ꯍꯥꯏ ꯃꯣꯗ꯭ꯔꯥꯄꯨꯟ ꯀꯥꯔꯣꯡꯗ ꯑꯄꯨꯝꯕ ꯉꯥ ꯈꯔ ꯌꯣꯟꯕ ꯂꯤꯁꯥ ꯆꯥꯝꯃꯔꯤ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯉꯥ ꯆꯥꯗꯦ ꯑꯩꯈꯣꯏ ꯃꯗꯨ ꯉꯥꯗꯨꯗꯤ ꯍꯟꯅꯕ ꯌꯦꯡꯗꯦ ꯅꯪ ꯆꯥꯝꯃꯔꯤ ꯄꯤꯕ ꯉꯥꯗꯣ ꯈꯪꯉꯕꯣ ꯕꯁꯀꯥꯏ ꯅꯨꯄꯤꯁꯦ ꯂꯨꯄꯥ 1,000,000ꯅꯤ ꯈꯪꯉꯕ 1200 ꯇꯀꯥꯅꯤ ꯂꯤꯁꯥ ꯀꯦꯖꯤꯗ ꯄꯦꯀꯦꯠꯇꯤꯡꯗꯣ ꯈꯪꯉꯕ ꯍꯪꯗꯣꯛ ꯃꯅꯝꯅ ꯋꯥ ꯋꯥ ꯉꯝꯃꯤꯕ ꯅꯪꯒꯤ ꯃꯨꯗ꯭ꯔꯥꯄꯨꯟꯗ ꯃꯣꯏꯅꯥꯕꯣꯟ ꯊꯣꯡꯈꯥꯗ ꯑꯄꯨꯝ ꯑꯁꯥ ꯉꯥ ꯈꯔ ꯌꯣꯟꯕꯅꯦꯅ ꯈꯜꯂꯨꯔꯕ ꯍꯥ ꯂꯤꯁꯥ ꯆꯥꯝꯃꯔꯤ ꯄꯤꯕꯅꯤ ꯀꯥꯏꯅ ꯁꯞꯇꯥꯒꯤ ꯗꯤꯟ ꯍꯥꯎꯕꯗ ꯃꯔꯤ ꯁꯨꯕ ꯅꯨꯃꯤꯠ ꯄꯣꯛꯆꯩ ꯑꯣ ꯈꯪꯉꯦ ꯏꯕꯦꯝꯃ ꯍꯥꯏꯕꯤꯔꯅꯨ ꯏꯕꯦꯝꯃ ꯀꯣꯊ ꯄꯥꯊꯗꯅ ꯆꯠꯈꯤ ꯃꯤꯒꯩꯗ ꯂꯤꯁꯥ 1,000,000 ꯄꯤꯌꯦ ꯑꯗꯨꯅꯤ ꯆꯠꯈꯤ ꯃꯥꯏꯒꯩꯗ 1,000,000 ꯄꯤꯕꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯃꯣꯏ ꯃꯣꯏꯅꯥꯕꯨꯡꯒꯤꯅꯦ ꯂꯝꯕꯤꯗ ꯊꯣꯡꯈꯥꯗꯅꯦ ꯑꯄꯨꯝ ꯑꯁꯥ ꯉꯥ ꯈꯔ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯍꯥꯏꯁꯦ ꯑꯩ ꯆꯥꯔꯣꯏ ꯆꯥꯝꯃꯔꯤ ꯄꯤꯕꯗꯣ ꯔꯦꯕꯤꯇꯥ ꯑꯗꯨ ꯀꯥꯏ ꯆꯥꯗꯣꯏꯅꯣ ꯃꯤ ꯅꯔꯃꯗꯥꯃꯨꯛ ꯆꯥꯎꯕ ꯉꯥꯁꯤꯡ ꯐꯥꯎꯕ ꯅꯪꯒꯤ ꯆꯥꯗꯣꯔꯤꯕꯣ ꯆꯨꯝꯃꯤ ꯍꯥꯏꯗꯤ 1,000,000ꯗꯤ ꯇꯥꯗꯦ 1200 ꯄꯤꯕ ꯌꯥꯎꯅꯤ ꯑꯃꯃꯨꯛꯇ ꯂꯨꯄꯥ 1,000,000 ꯆꯅꯤ 1,500,000ꯒ ꯍꯥꯏꯌꯦ ꯅꯝꯕꯗ ꯈꯪꯉꯕ ꯑꯣꯔꯤꯖꯤꯅꯦꯜ ꯂꯤꯁꯥ ꯑꯩꯈꯣꯏ ꯕꯣꯔꯥꯛꯀꯤ ꯑꯁ ꯅꯪ ꯃꯅꯝꯒ ꯋꯥ ꯋꯥ ꯅꯝꯃꯤꯅꯤ ꯈꯪꯉꯕ ꯑꯗꯩꯗꯤ ꯌꯥꯝ ꯊꯧꯑꯣꯏꯗꯦꯕ ꯂꯤꯁꯥꯁꯦ ꯑꯩꯗꯤ ꯉꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯉꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯦ ꯑꯗꯩ ꯉꯥꯃꯨ ꯊꯣꯡꯕꯒꯀꯣ ꯂꯤꯁꯥ ꯉꯥꯁꯤꯡ ꯊꯣꯡꯕ ꯉꯥꯃꯨ ꯊꯣꯡꯕ ꯅꯔꯃꯗꯥ ꯑꯩꯒꯤꯗꯤ ꯑꯗ ꯍꯌꯦꯡ ꯇꯥꯃꯒꯣꯅ ꯅꯪ ꯆꯥꯛ ꯀꯧꯕꯗꯁꯨ ꯂꯤꯁꯥ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯩ ꯈꯥꯖꯤꯡ ꯑꯃ ꯊꯣꯡꯉꯅꯤ ꯃꯨꯀ ꯉꯥ ꯑꯃ ꯊꯣꯡꯉꯅꯤ ꯂꯨꯄꯥ ꯑꯃ ꯊꯣꯡꯉ ꯌꯥꯔꯦꯅꯀꯣ ꯑꯥꯏꯇꯦꯝ 4 ꯌꯥꯔꯦꯀꯣ ꯍꯣꯏꯌꯦ ꯑꯩ ꯀꯀꯥ ꯅꯣꯏꯗꯨꯒꯤ ꯕꯖꯥꯔꯗꯣ ꯂꯩꯗꯕꯅꯤꯅ ꯅꯍꯥꯟꯇꯁꯨ ꯂꯩꯌꯦ ꯑꯣ ꯑꯣ ꯑꯅꯝꯕ ꯉꯥ ꯑꯄꯨꯝ ꯑꯁꯥꯗꯣ ꯑꯣꯏꯔꯣ ꯅꯪ ꯂꯧꯔꯤꯗꯣ ꯑꯅꯝꯕ ꯂꯨꯄꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯃꯣꯏꯒꯤ ꯂꯤꯁꯥꯗꯁꯨ ꯂꯩꯗꯅ ꯑꯃꯥꯟꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯗꯨ ꯑꯣꯏꯔꯕ ꯅꯪ ꯂꯩꯔꯛꯏꯗꯣ ꯑꯆꯧꯕ ꯉꯥꯗ ꯏꯂꯤꯁꯥꯗ ꯆꯥꯒꯦ ꯑꯗꯨꯒꯁꯨ ꯆꯥꯝꯃꯔꯤ ꯄꯤꯕꯗꯣ ꯆꯥꯒꯗ꯭ꯔꯣ ꯔꯦꯕꯤꯇꯥ ꯅꯪ ꯉꯥꯏ ꯍꯥꯏꯔꯦꯗꯣ ꯅꯔꯃꯗꯥ ꯍꯌꯦꯡꯀꯣ ꯑꯩꯒꯤꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯑꯩꯒꯤ ꯑꯦꯜ ꯕꯤꯁꯤꯕꯨ
ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯃꯇꯝ ꯂꯩꯕꯗ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯅꯤꯡꯁꯤꯡꯉ ꯂꯩꯒꯅꯤ ꯑꯩꯒꯤ 2 hours ꯅꯔꯃꯗꯥꯒ ꯔꯦꯕꯤꯇꯥꯒꯅ ꯑꯦꯜꯕꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅꯁꯨ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯀꯀꯥ ꯃꯪꯒꯣꯜꯅ ꯍꯥꯏꯈꯤꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯗꯣ ꯁꯥꯎꯅꯔꯣꯏꯁꯤꯀꯣ ꯏꯆꯟꯕꯨ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯔꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯇꯝꯗꯨꯗ ꯑꯕꯨꯡꯉꯣꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ ꯏꯆꯦꯃꯪꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨꯗ ꯑꯕꯨꯡꯉꯣꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ ꯏꯆꯦꯃꯪꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯑꯩꯗꯤ ꯀꯣꯆꯤ ꯊꯥꯡꯗꯦ ꯔꯥꯏꯠ ꯌꯦꯁ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯥꯔꯣ ꯃꯪꯒꯣꯜ ꯊꯝꯃꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣ ꯑꯕꯨꯡꯉꯣ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯑꯣꯏꯔꯁꯅꯨ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕ ꯂꯩ ꯀꯣꯟꯅ ꯁꯨꯅꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯕꯁꯨ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯑꯣ ꯇꯥꯔ ꯃꯪꯒꯣꯜꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯁꯤ ꯔꯦꯕꯤꯇꯥ ꯀꯀꯥ ꯃꯪꯒꯣꯜꯅ ꯍꯥꯏꯕꯗꯣ ꯁꯥꯎꯔꯣꯏꯁꯤꯀꯣ ꯅꯨꯡꯁꯤꯅ ꯏꯆꯟꯅ ꯁꯨꯝ ꯀꯀꯥ ꯃꯪꯒꯣꯜꯅ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯏꯆꯟꯅ ꯀꯀꯥ ꯃꯪꯒꯣꯜꯒꯤ ꯑꯦꯜꯕꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯀꯀꯥ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯀꯣ ꯀꯀꯥ ꯅꯨꯡꯉꯥꯏꯇꯦ ꯔꯦꯕꯤꯇꯥ ꯁꯥꯎꯅꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯝꯇꯪ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯋꯥꯔꯝꯅꯤ ꯃꯇꯝ ꯁꯥꯡꯉꯦ ꯂꯩꯔꯛꯏꯁꯦ ꯅꯔꯃꯗꯥ ꯄꯣꯊꯥꯔꯣ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯅꯪ ꯃꯦꯁꯦꯖ ꯀꯩꯒꯤ ꯗꯤꯂꯤꯠ ꯇꯧꯔꯤꯅꯣ ꯔꯦꯕꯤꯇꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯒꯅꯨ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥ ꯃꯪꯒꯣꯜ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯔꯦꯕꯤꯇꯥ ꯆꯠꯈ꯭ꯔꯕꯣ ꯔꯦꯕꯤꯇꯥ ꯀꯀꯥ ꯃꯪꯒꯣꯜ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯁꯥꯎꯔꯕꯣ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯉꯥꯡꯅꯕ ꯁꯥꯎꯅꯔꯣꯏꯁꯤ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯅꯔꯃꯗꯥꯗꯁꯨ ꯃꯤ ꯒꯨꯗ ꯅꯥꯏꯠ ꯇꯧꯈ꯭ꯔꯦꯀꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯨꯁꯨ ꯅꯨꯡꯁꯤꯅ ꯀꯀꯥꯗ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯍꯌꯦꯡꯗꯒꯤ ꯃꯄꯨꯡ ꯐꯥꯍꯜꯂꯔꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯀꯥ ꯊꯝꯃꯔꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯀꯀꯥ ꯃꯣꯕꯥꯏꯜ ꯊꯝꯃꯔꯣꯏ ꯀꯀꯥꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝ ꯂꯣꯏꯔꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯃꯤꯅꯤꯠ 10 ꯍꯦꯟꯊꯔꯛꯏꯃꯤ ꯅꯪ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯣꯛꯁꯦ ꯍꯥꯏꯅ ꯏꯆꯤꯟ ꯅꯨꯄꯥ ꯅꯣꯛꯁꯦ ꯍꯥꯏꯅ ꯀꯅꯥꯝ ꯂꯥꯛꯇꯕꯗꯨꯒꯗꯤ ꯅꯪꯒ ꯅꯔꯃꯗꯥꯒꯇ ꯂꯩꯕꯗꯨꯒꯗꯤ ꯀꯀꯥꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯏꯆꯤꯟ ꯅꯨꯄꯥ ꯅꯣꯛꯃꯤꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯔꯤꯅꯣ ꯀꯀꯥ ꯅꯍꯥꯟꯗꯩꯁꯨ ꯂꯥꯏꯚ ꯊꯥꯗꯦ ꯃꯣꯕꯥꯏꯜ ꯌꯥꯗꯗꯅ ꯑꯗꯣ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯄꯨꯡꯉꯥꯏ ꯍꯥꯏꯕꯗꯣ ꯁꯥꯎꯅꯔꯣꯏꯁꯤ ꯑꯝꯇꯪ ꯅꯨꯡꯁꯤꯅ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯊꯝꯃꯒꯦ ꯃꯇꯝ ꯍꯦꯜꯂꯦꯕ ꯔꯦꯕꯤꯇꯥ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯝꯇꯪ ꯀꯀꯥꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯊꯝꯃꯒꯦ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯅꯨꯡꯁꯤꯠ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯤ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯝꯇꯪ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣꯁꯦ ꯋꯥꯔꯝꯃꯅꯦꯕ ꯅꯪꯁꯨ ꯉꯁꯥꯏꯗꯩ ꯀꯀꯥꯒꯤ ꯂꯥꯏꯐꯇꯣ ꯃꯄꯨꯡ ꯐꯥꯅꯕ ꯅꯪ ꯌꯥꯎꯕꯤꯔꯤꯗꯣ ꯀꯀꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪ ꯂꯩꯕꯗꯨ ꯀꯀꯥ ꯁꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯅꯪꯒ ꯅꯔꯃꯗꯥ ꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯗꯣ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯔꯦꯕꯤꯇꯥ ꯁꯦ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯊꯝꯃꯒꯦ ꯇꯥꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯁꯦ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣꯁꯦ ꯔꯦꯕꯤꯇꯥ ꯊꯣꯛꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯂꯩꯔꯗꯤ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯊꯝꯃꯒꯦꯁꯦ ꯁꯤ ꯃꯤꯅꯤꯠ 10 ꯐꯥꯈꯤꯗꯧꯔꯦ ꯑꯃꯨꯛ
ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ? ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯍꯌꯦꯡꯗꯒꯤ ꯆꯪꯂꯔꯣꯏ ꯀꯣꯆꯤ ꯀꯣꯠ ꯎꯔꯕꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯀꯥ ꯉꯁꯤ ꯁꯨꯡꯊꯝ ꯊꯝꯃꯔꯣꯏ ꯅꯪ ꯍꯥꯏꯔꯗꯤ ꯀꯀꯥ ꯅꯪ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯕ꯭ꯔꯅꯦ ꯀꯅꯥ ꯅꯨꯡꯁꯤꯅ ꯇꯧꯔꯤꯃꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯀꯀꯥꯅ ꯅꯨꯡꯁꯤꯔꯝꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯣ ꯅꯪ ꯁꯨꯃꯥꯏꯅ ꯀꯀꯥꯒꯤ ꯕꯤꯗ ꯁꯨꯃꯥꯏꯅ ꯏꯕ꯭ꯔꯥ ꯃꯤ ꯑꯇꯣꯞꯄꯅ ꯅꯍꯥꯟꯗꯒꯤ ꯄꯨꯡ ꯑꯅꯤ ꯄꯨꯡ ꯃꯈꯥꯏ ꯄꯨꯡ ꯑꯍꯨꯝ ꯅꯪꯅ ꯁꯨꯝ ꯀꯀꯥꯒꯤ ꯑꯦꯜ ꯄꯤꯗ ꯂꯩꯗꯅ ꯀꯀꯥꯒꯤ ꯑꯦꯜ ꯄꯤ ꯃꯄꯨꯡ ꯐꯥꯔꯤꯗꯣ ꯀꯀꯥꯅ ꯀꯌꯥꯝ ꯍꯔꯥꯎꯔꯤ ꯀꯅꯥꯝꯇ ꯂꯩꯇ ꯅꯍꯥꯟꯁꯨ ꯅꯪꯅ ꯄꯨꯡ ꯑꯅꯤ ꯀꯀꯥꯒꯤ ꯑꯦꯜ ꯕꯤ ꯅꯪ ꯂꯩꯔꯝꯃꯤ ꯇꯔꯁꯨ ꯄꯨꯡ ꯑꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯪꯂꯔꯣꯏ ꯍꯥꯏꯔꯗꯤ ꯀꯀꯥ ꯊꯝꯃꯔꯣꯏ ꯅꯪ ꯍꯌꯦꯡꯗꯒꯤꯩ ꯆꯪꯉꯔꯣꯏ ꯑꯆꯨꯝ ꯍꯥꯏꯕꯗꯨꯗꯤ ꯀꯀꯥ ꯀꯔꯤꯝ ꯁꯥꯎꯔꯔꯣꯏ ꯀꯔꯤꯝ ꯋꯥꯔꯧꯔꯣꯏ ꯀꯀꯥ ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯗꯤ ꯀꯥꯏꯗꯦꯀꯣ ꯑꯆꯨꯝꯕ ꯅꯪ ꯆꯪꯉꯔꯣꯏ ꯍꯥꯏ ꯇꯥꯔꯗꯤꯅꯦ ꯅꯪ ꯐꯖꯅ ꯍꯥꯏꯔꯛꯎ ꯀꯀꯥꯗ ꯑꯗꯨꯗꯤ ꯀꯀꯥ ꯍꯌꯦꯡꯗꯒꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯊꯥꯔꯔꯣꯏ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕꯅꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯂꯥꯛꯏꯕꯅꯤ ꯅꯪꯅ ꯍꯌꯦꯡꯗꯒꯤ ꯆꯪꯉꯔꯣꯏ ꯀꯣꯆꯤ ꯀꯣꯠꯂꯤ ꯍꯥꯏꯔꯗꯤ ꯀꯀꯥ ꯍꯌꯦꯡ ꯑꯦꯜ ꯊꯥꯔꯔꯣꯏ ꯐꯔꯦꯁꯦ ꯅꯪ ꯑꯝꯇꯪ ꯍꯥꯏꯔꯣꯁꯦ ꯑꯃꯨꯛꯀ ꯃꯤꯅꯤꯠ ꯇꯔꯥ ꯍꯦꯟꯈ꯭ꯔꯃꯤꯁꯦ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯑꯩ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯗꯨ ꯂꯥꯛꯀꯅꯤꯗ ꯍꯥꯏꯅ ꯆꯨꯝꯅ ꯍꯥꯏꯔꯣꯁꯦ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯂꯥꯛꯀꯅꯤꯌꯦ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯀꯥ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯔꯣꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣꯁꯦ ꯀꯀꯥ ꯂꯥꯛꯀꯅꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯔꯣꯁꯦ ꯑꯝꯛꯇꯪ ꯊꯝꯃꯒꯦ ꯌꯥꯕꯁꯦ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯃꯤ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯗ꯭ꯔꯣ ꯅꯪ ꯑꯆꯨꯝꯕꯗꯒꯤ ꯆꯪꯉꯗ꯭ꯔꯣ ꯍꯥꯏꯔ ꯅꯪ ꯍꯌꯦꯡꯗꯒꯤꯩ ꯆꯪꯉꯔꯣꯏꯗ꯭ꯔꯣ ꯂꯩꯔꯤꯕ ꯊꯣꯛꯈ꯭ꯔꯕ ꯔꯦꯕꯤꯇꯥ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯣ ꯅꯪ ꯍꯌꯦꯡꯗꯒꯤꯩ ꯆꯪꯉꯔꯣꯏꯗꯔꯥ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯍꯧꯖꯤꯛ ꯀꯩꯕ ꯀꯀꯥꯅ ꯆꯟꯒꯤ ꯋꯥ ꯊꯥꯅꯔꯤꯗꯣ ꯁꯥꯎꯅꯨ ꯀꯀꯥ ꯑꯩ ꯁꯥꯎꯗꯦꯕ ꯑꯗꯣ ꯅꯪ ꯍꯌꯦꯡꯗꯒꯤꯩ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ ꯀꯀꯥꯒꯤ ꯌꯦꯜꯕꯤꯗ ꯑꯝꯇꯪ ꯍꯥꯏꯔꯣꯁꯦ ꯀꯀꯥꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯔꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯅꯦ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯀꯥꯒꯤ ꯑꯦꯜ ꯕꯤꯗꯤ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯑꯦꯜ ꯕꯤ ꯊꯥꯅꯤ ꯃꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯅꯪꯅ ꯄꯨꯡ ꯑꯅꯤ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯅꯪꯅ ꯂꯩꯕꯗꯣ ꯀꯀꯥꯒꯤ ꯑꯦꯜ ꯄꯤꯗ ꯐꯩꯑꯕ ꯀꯀꯥꯅ ꯑꯗꯨ ꯅꯨꯡꯉꯥꯏꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯀꯥꯅ ꯑꯦꯜ ꯄꯤ ꯊꯥꯕ ꯌꯥꯗꯦ ꯀꯣ ꯑꯗꯨꯅ ꯀꯀꯥꯅ ꯅꯨꯡꯁꯤꯕꯗꯨꯅ ꯀꯀꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯀꯀꯥꯅ ꯂꯥꯏ ꯊꯥꯕꯗ ꯄꯨꯡ ꯑꯅꯤ ꯑꯅꯤ ꯅꯪꯅ ꯂꯩꯕꯤꯔꯤꯗꯣ ꯅꯪꯅ ꯀꯀꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯗꯣ ꯀꯀꯥ ꯀꯩꯗꯧꯕꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯉꯁꯤꯁꯨ ꯅꯪꯅ ꯅꯔꯃꯗꯥꯒ ꯂꯩꯔꯤꯅꯤ ꯑꯗꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯨꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯂꯣꯏꯁꯜꯂꯅꯤ ꯃꯤ ꯂꯥꯛꯇꯗꯤ ꯂꯥꯏꯔꯤꯛ ꯊꯥꯕꯩ ꯀꯥꯟꯅꯗꯦꯕꯀꯣ ꯑ ꯀꯀꯥꯅ ꯅꯨꯡꯁꯤꯕꯒꯤꯗꯧꯅ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯊꯥꯡꯉꯤꯅꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯖꯜꯂꯤꯅꯤ ꯀꯔꯤꯅꯣ ꯏꯟꯅꯔꯣ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯄꯄ ꯀꯊꯛꯅꯤ ꯅꯍꯥꯟꯁꯨ ꯀꯀꯥꯒꯤ ꯑꯦꯜ ꯕꯤꯗ ꯅꯪ ꯄꯨꯡ ꯑꯅꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯀꯀꯥ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯀꯀꯥꯅ ꯅꯨꯡꯁꯤꯃꯟꯒꯤꯅ ꯐꯥꯒꯤ ꯇꯧꯔꯤꯃꯦꯕ ꯅꯨꯡꯁꯤꯃꯟꯒꯤꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯅꯪꯉꯣꯟꯗ ꯀꯣ ꯀꯣꯆꯤ ꯊꯥꯡꯉꯤ ꯀꯥꯏꯗꯣ ꯍꯥꯏꯔꯤꯕ ꯀꯣꯆꯤ ꯀꯥꯏ ꯆꯪꯅꯅꯤꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯀꯥ ꯑꯆꯨꯝꯕ ꯐꯥꯒꯤꯔ ꯍꯥꯏꯌꯣ ꯑꯆꯨꯝꯕꯔ ꯍꯥꯏꯔꯣ ꯍꯌꯦꯡꯅꯦ ꯀꯀꯥ ꯍꯥꯏꯔꯣꯏ ꯊꯥꯡꯕ ꯀꯥꯏꯅ ꯍꯥꯏꯔꯣꯏ ꯆꯪꯅꯅꯤꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯀꯥ ꯑꯆꯨꯝꯕ ꯑꯆꯨꯝꯕ ꯍꯥꯏꯔꯣ ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯗꯨꯗꯤ ꯌꯥꯔꯦ
ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯑꯩ ꯆꯪꯂꯛꯀꯅꯤ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯍꯥꯏꯔꯝꯃꯣ ꯑꯗꯨ ꯌꯥꯔꯦ ꯏꯆꯟꯅ ꯏꯕꯨꯡꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯔꯤꯗꯣ ꯂꯥꯏꯐꯁꯤꯒꯀꯣ ꯂꯥꯏꯐ ꯇꯦꯂꯤꯀꯥꯁꯇꯅꯦ ꯑꯣꯜ ꯃꯤ ꯄꯨꯝꯅ ꯂꯣꯏ ꯈꯪꯉꯤ ꯑꯩꯒ ꯅꯪꯒꯇ ꯅꯠꯇꯦꯀꯣ ꯁꯤꯗꯗꯤ ꯀꯀꯥꯅ ꯃꯤ ꯑꯅꯤ ꯅꯦꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯕꯀꯣ ꯈꯔ ꯇꯛꯀ ꯐꯀ ꯇꯧꯅꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯑꯦꯜ ꯕꯤꯗ ꯁꯨꯃꯥꯏꯅ ꯂꯩꯇꯦ ꯔꯦꯕꯤꯇꯥ ꯀꯨꯏꯅ ꯂꯩꯇꯦꯕ ꯃꯤ ꯂꯩꯇ꯭ꯔꯗꯤꯅꯦ ꯑꯦꯜ ꯕꯤꯗ ꯀꯨꯏꯅ ꯂꯩꯖꯗꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯀꯀꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯣ ꯄꯦꯟꯃꯟꯈꯤꯗ ꯀꯀꯥꯅ ꯁꯨꯝ ꯐꯥꯒꯤꯗꯨꯒꯅ ꯑꯗꯨꯝ ꯅꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯅꯦꯕꯅꯦ ꯀꯣ ꯑꯗꯣ ꯑꯃꯠꯇ ꯄꯣꯛꯄꯁꯦ ꯉꯝꯗ꯭ꯔꯤꯉꯩ ꯍꯣꯏ ꯍꯣꯏ ꯐ ꯅꯪ ꯍꯥꯏꯗꯣ ꯀꯀꯥ ꯌꯥꯔꯦ ꯆꯨꯝꯃꯦ ꯀꯀꯥ ꯂꯣꯏ ꯌꯥꯔꯦ ꯀꯀꯥ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯁꯤ ꯀꯀꯥ ꯑꯝꯇ ꯍꯥꯏꯔꯝꯃꯣꯁꯦ ꯑꯗꯨꯒ ꯀꯀꯥ ꯄꯦꯜꯂꯒꯦ ꯀꯀꯥ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯪ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯕ ꯀꯀꯥꯅ ꯀꯣꯆꯤ ꯀꯨꯔꯥꯡ ꯄꯥꯜꯂꯨꯗꯨꯒ ꯅꯪ ꯁꯥꯎꯔ ꯃꯥꯜꯂꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯀꯥ ꯖꯥꯔꯦ ꯑꯃꯠꯇ ꯄꯣꯛꯄꯁꯦ ꯉꯝꯗ꯭ꯔꯤꯉꯩ ꯇꯥꯟꯗꯕꯅꯤ ꯍꯥꯏꯗꯣ ꯐꯔꯦ ꯀꯀꯥ ꯄꯦꯜꯂꯦ ꯆꯪꯒꯅꯤ ꯀꯀꯥ ꯐꯥꯒꯤꯅꯤ ꯑꯩꯁꯦ ꯀꯟꯕ꯭ꯔꯣ ꯀꯟꯗꯦ 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 ꯀꯀꯥ ꯈꯟꯅꯕ ꯍꯧꯗꯨꯒ ꯅꯪꯅ ꯇꯧꯔꯛꯄꯅꯦꯕꯀꯣ ꯂꯩꯍꯧꯗꯣꯔꯤ ꯂꯝꯕꯤꯗ ꯃꯤ ꯁꯨꯝꯕ ꯀꯀꯥꯒꯤ ꯃꯄꯨꯡ ꯐꯥꯕꯗꯣ ꯀꯀꯥꯅ ꯍꯔꯥꯎꯃꯟꯅꯅꯦ ꯄꯦꯟꯃꯟꯈꯤꯗꯅꯅꯤ ꯀꯀꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯅꯨꯡꯁꯤꯃꯜꯅꯤꯅ ꯇꯧꯔꯤꯃꯦꯕ ꯀꯔꯤꯝ ꯊꯥꯡꯗꯦꯗ ꯀꯀꯥꯅ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯀꯀꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯎ ꯍꯌꯦꯡꯁꯨ ꯀꯣ ꯍꯌꯦꯡꯗꯩ ꯈꯟꯅꯕ ꯍꯧꯔꯔꯣꯏ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯅꯤ ꯌꯥꯏꯆꯟ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯀꯀꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨ ꯍꯌꯦꯡꯁꯨ ꯀꯀꯥꯒꯤ ꯑꯦꯜ ꯕꯤꯗ ꯂꯥꯛꯎꯀꯣ ꯅꯪꯒꯤ ꯊꯕꯛ ꯏꯈꯥꯡ ꯂꯣꯏꯔꯒ ꯉꯁꯤ ꯊꯦꯡꯗꯣꯛ ꯀꯀꯥꯏ ꯃꯣꯕꯥꯏꯜ ꯌꯥꯔꯨꯗ꯭ꯔꯦ ꯃꯣꯕꯥꯏꯜꯅꯦ ꯗꯤꯁꯄ꯭ꯂꯦ ꯌꯥꯗꯗꯅꯅꯦ ꯃꯣꯕꯥꯏꯜ ꯃꯣꯕꯥꯏꯜ ꯌꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯁꯟꯗꯥꯗ ꯃꯣꯕꯥꯏꯜ ꯌꯥꯔꯒ ꯁꯦꯝꯃꯒ ꯄꯨꯔꯒ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯀꯦ ꯕꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯀꯔꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯀꯀꯥ ꯂꯣꯏꯁꯤꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯥꯏ ꯕꯥꯏ ꯊꯝꯃꯦ ꯀꯀꯥ ꯊꯝꯃꯦ ꯀꯣ